कांगलुप की रांग असिदा लेखिद्रबा मिपुम खुदिमकी मफमदा अवा अना तारबा सिंगी मफमदा इकाई खुमनब उत्पोइना नायाक्तंग तुमिन लेपगी तांजामतंग लौजगे हौखिबा चहीगी मेगी तांग अहुमदगी चथरकलिबा मणिपुरदा कांगलुप की लाल असिदा अवा अना तारिबा मियाम कयागी मति मिकप मिराव खोल नंगलिबा मरक असिदा अखोई ngasi mami tv na pudro lakchari lalaksidा मिखल हारिबा ममिंग असिगा लोइनाना ngasi gi seireng seidinaba sida miyang phamda soidana khudol tamjagani haukiba chahi gi me gi tang ahum dagi chatharakliba kangluk ki irang asida miyoi kaya thiba khangkhidre miyoi kaya gi thawai mangkhre miyoi kaya gi imung manung lanjin aduna awa ana kaya nangnakhre asugumba awa avatara marak asida भारत की गणतंत्र चटपा मियाम की प्रजातंत्र चटपा अदुगुम्बा भारत की मियाम की लेंगा की मतुंग इना तंगाई फदबा 19 सुबा लोकसभा सु पुदुन लाक्चरी लाइब लोकसभा असिगा लोइनाना असिगुम्बा लाल मरक असिदा अइबा सिंगी पुंगनिंगदा वखलदा करी फावरिबा मियाम यफमदा सोयना पाउदम जगनी लालकसिदा मिखल ngasiगी थौरम असिदा मियाम यफमदा लानथोक जगनी सैरे सैदिननाबा अहान मक्तदा अखोइगी सैदेंग सैदिनबा असिदा लखोत्सरी रतन लसांग थेमदगी मसाना इबा सैरेंग अमा अहान मक्तदा ममी टीवी ना सिनबिरिबा सैरेंग सैदिनबगी थोरम असिदा यावबिरिबा अहलमल ओजासिंगबु कोक नो नैकाय खुमनबा उचबगा लोइना लोइनाना अहाकी सैरेंग अमख खुदुल तमजनबगीदमक्ता खुदोंचाबा पिबिनबगीदमक ममी टीवीबु अमदी लेंबिरेबा ओजा खुदिमकु इकाय खुनब उसरे अइगी अहानबा सैरेंजी अवोनबा हाइबनी कनबा ngamgadra मिखलसिना अवोनबा 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 ताइबंगपाल असिदा अवोनबा थवाइना थवाइगी मरक्ता नुंसी जानना हिंगलंबा थक्सी खासीगी वंगुलोन फिजेत चकचागी फजबा युमसा कैसागी अवोनबा सेनमिटलोल हक्सेलगी अवोनबा युमदांग बना कैनादुना खुलिंगबा लमखै मांगबगी मरुमदा मिटोप मिराना लंडारकपा यावरी मिखलसु लालकता नुंसीना येंगजबा मपारी अयुकिना कोरोगुम येंग नुमिदांगिना थाजगुम येंग सेना खाइनरी बटम पाक्तगी खांगनी करंबा ममाना मैरी ठोकना चाकलबा लायरा संगाई नुंसीदा मांगख्रबसु लायरा संगाई से मुनख्रबसु पारी इमोम अरोइबा ओइख्रसनु मालेमसिदा लाउरी कनालै कनबीनबा खांबीनबा मियोइबा याउद्रबरा खुनाइसिदा मियोइबा ngamgadra kanba mikhalsina phomki lepkhiba warepna takthokpiro teithokpiro imagi pirangse awonba puruktuna awonba ai hanwa serengi ani suba serengjiga lo sejramage ai serengi maming leite mafam kaida gijai lanpham sida mikhal mutkhini pakhatsei leikol se leikhal suba leikolni simthari leikol se malemna satli leikol se leirangtana siroi leirang ning thibi phangloi mafam kaidasu मालेमना सखंबा लेरांगनी करीगी कौथोकनी मियोइबा हौरकफम सातफम कौफरोय
ꯍꯧꯔꯛꯐꯝ ꯌꯥꯝꯃꯤ ꯊꯋꯥꯏꯒꯤ ꯑꯃꯠꯇꯅꯤ ꯏꯒꯤ ꯃꯆꯨꯗꯤ ꯄꯂꯦꯝ ꯏꯃꯥꯒꯤ ꯁꯤꯟꯊꯥꯗ ꯂꯩꯐꯝ ꯍꯤꯡꯐꯝ ꯃꯐꯝꯅ ꯁꯦꯝꯂꯤ ꯊꯋꯥꯏꯒꯤ ꯃꯆꯠ ꯆꯤꯟꯗꯝꯂꯤ ꯈꯦꯠꯅꯕ ꯆꯤꯟꯖꯥꯛ ꯄꯤꯔꯤ ꯊꯧꯅꯥ ꯆꯤꯟꯖꯥꯛꯅ ꯑꯣꯜꯂꯤ ꯀꯨꯆꯨ ꯊꯋꯥꯏꯅ ꯂꯧꯔꯤ ꯃꯆꯨ ꯆꯤꯟꯖꯥꯛꯀꯤ ꯁꯨꯊꯥꯡꯅꯤ ꯏꯄꯨ ꯏꯄꯥꯒꯤ ꯊꯝꯂꯝꯕꯅ ꯍꯤꯡꯕꯅꯤ ꯃꯥꯂꯦꯝꯁꯤꯗ ꯁꯨꯔꯣꯟ ꯆꯥꯔꯣꯟ ꯃꯤꯔꯣꯟꯅ ꯌꯦꯛꯅꯕ ꯌꯥꯝꯃꯤ ꯂꯝꯗꯝꯁꯦ ꯄꯥꯝꯗꯕ ꯂꯩꯇꯦ ꯂꯥꯏꯔꯩꯄꯥꯛ ꯎꯃꯪ ꯂꯥꯏꯐꯝꯒꯤ ꯍꯧꯔꯛꯐꯝ ꯁꯖꯤ ꯁꯉꯥꯏꯅ ꯂꯩꯇꯦꯡꯕ ꯁꯒꯣꯜ ꯀꯥꯡꯖꯩꯒꯤ ꯍꯧꯔꯛꯐꯝ ꯆꯤꯡꯂꯣꯟ ꯃꯥꯄꯟꯒꯤ ꯅꯤꯡꯊꯤꯕ ꯂꯣꯛꯇꯥꯛ ꯏꯁꯥꯏ ꯃꯥꯄꯟꯒꯤ ꯏꯇꯤꯟꯐꯝ ꯂꯩꯇꯦ ꯃꯐꯝ ꯀꯩꯗꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯇꯝꯗꯣ ꯉꯁꯤꯗꯤ ꯀꯣꯔꯧ ꯃꯉꯥꯅ ꯌꯦꯜꯂꯛꯄ ꯄꯣꯝꯕꯤ ꯆꯦꯛꯂꯥꯅ ꯌꯦꯀꯥꯏꯕ ꯆꯦꯛꯂꯥꯅ ꯁꯩꯁꯛ ꯃꯔꯛꯇ ꯄꯨꯡꯂꯣꯟ ꯋꯥꯠꯄ ꯌꯥꯗꯕꯒꯨꯝ ꯃꯥꯂꯦꯝ ꯂꯩꯗ ꯆꯤꯡꯕꯒꯤ ꯄꯣꯄꯨ ꯂꯥꯡꯒꯣꯜ ꯈꯣꯟꯖꯦꯜꯅ ꯂꯧꯕꯨꯛ ꯃꯥꯏꯀꯩ ꯇꯝꯈꯤꯕ ꯄꯨꯛꯅꯤꯡ ꯍꯨꯅ ꯅꯨꯡꯉꯥꯏꯕ ꯃꯥꯡꯕ ꯌꯥꯗ꯭ꯔꯕ ꯃꯇꯝꯅꯤ ꯂꯧꯔꯥꯡ ꯁꯨꯕ ꯑꯩꯈꯣꯏꯒꯤ ꯄꯂꯦꯝ ꯏꯃꯥ ꯑꯄꯣꯛꯄꯤ ꯀꯣꯌꯦꯠ ꯆꯦꯠꯅ ꯌꯦꯠꯇꯨꯅ ꯈ꯭ꯋꯥꯡꯆꯦꯠ ꯃꯆꯤ ꯂꯥꯡ ꯄꯥꯔꯤ ꯏꯃꯣꯝ ꯀꯌꯥꯒꯤ ꯑꯌꯨꯛꯀꯤ ꯆꯔꯥ ꯇꯝꯅꯕ ꯆꯧꯍꯤ ꯆꯐꯨꯒꯤ ꯆꯔꯥꯒ ꯈꯔꯥꯏ ꯊꯛꯇ ꯌꯥꯏꯐꯧꯕ ꯆꯐꯨꯅꯨꯡꯗ ꯂꯤꯔꯤꯕ ꯂꯦꯝꯂꯩꯕꯨ ꯃꯩꯅꯨꯡꯗ ꯐꯨꯝꯂꯧ ꯂꯧꯔꯒ ꯇꯔꯥ ꯃꯊꯦꯜ ꯂꯥꯡꯈꯤꯕ ꯑꯄꯣꯛꯄꯤꯅꯤ ꯄꯂꯦꯝ ꯏꯃꯥꯗꯣ ꯂꯩꯇꯦ ꯃꯐꯝ ꯑꯃꯗ ꯄꯥꯈꯠꯆꯩ ꯏꯃꯥ ꯑꯣꯏꯕꯤꯅ ꯃꯤꯠꯇꯒꯤ ꯇꯥꯔꯛꯄ ꯄꯤꯔꯥꯡꯕꯨ ꯇꯩꯊꯣꯛꯄ ꯉꯝꯂꯔꯣꯏꯗ꯭ꯔ ꯃꯆꯥꯁꯤꯡꯅ ꯂꯥꯂꯛꯁꯤꯗ ꯃꯤꯈꯜꯁꯤꯅ ꯂꯥꯛꯄꯗ ꯑꯩꯒꯤ ꯁꯩꯔꯦꯡ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯣꯖꯥ ꯔꯇꯟ ꯂꯩꯁꯥꯡꯊꯦꯝꯒꯤ ꯁꯩꯔꯦꯡ ꯑꯑꯣꯟꯕ ꯍꯥꯏꯕ ꯁꯩꯔꯦꯡ ꯑꯁꯤꯗ ꯃꯤꯈꯜ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯑꯁꯤꯕꯨ ꯀꯟꯕ ꯉꯝꯒꯗ꯭ꯔꯥ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯃꯁꯤꯅ ꯑꯑꯣꯟꯕ ꯑꯃ ꯄꯨꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯒ ꯂꯣꯏꯅꯅ ꯑꯣꯖꯥꯒꯤ ꯊꯃꯣꯏꯗꯒꯤ ꯑꯣꯏꯕ ꯏꯕꯤꯔꯛꯄ ꯁꯩꯔꯦꯡ ꯑꯗꯨ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯟꯊꯣꯛꯄꯤꯈꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯊꯪ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯆꯣꯡꯊꯥꯝ ꯑꯣꯡꯕꯤ ꯁꯨꯕꯗꯅꯤꯗꯒꯤ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡ ꯑꯃꯇꯪꯒ ꯇꯥꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯃꯛꯇꯗ ꯃꯃꯤ ꯇꯤꯚꯤꯅ ꯁꯤꯟꯕꯤꯗꯨꯅ ꯄꯥꯡꯊꯣꯛꯄꯤꯔꯤꯕ ꯁꯩꯔꯦꯡ ꯁꯩꯗꯤꯟꯅꯕ ꯑꯁꯤꯒꯤ ꯊꯣꯏꯗꯣꯛꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕꯤ ꯑꯏꯕ ꯑꯏꯕꯤꯁꯤꯡꯕꯨ ꯑꯩꯅ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯂꯣꯏꯅꯅ ꯃꯃꯤ ꯇꯤꯚꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯁꯤꯟꯕꯤꯔꯤꯕꯕꯨꯁꯨ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯂꯥꯟꯊꯣꯛꯆꯔꯤ ꯑꯩꯍꯥꯛꯀꯤ ꯀꯕꯤꯇꯥꯒꯤ ꯃꯃꯤꯡ ꯎꯠꯁꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯂꯥꯟ ꯂꯥꯟ ꯅꯪꯗꯤ ꯅꯠꯇꯦ ꯑꯃꯠꯇ ꯆꯥꯏꯅꯒꯗꯧꯔꯤꯕꯁꯦ ꯑꯅꯤꯅꯤ ꯑꯅꯤ ꯂꯥꯟ ꯅꯪꯗꯤ ꯅꯠꯇꯦ ꯑꯃꯠꯇ ꯆꯥꯏꯅꯒꯗꯧꯔꯤꯕꯁꯦ ꯑꯅꯤꯅꯤ ꯑꯅꯤ ꯂꯥꯟꯕꯨꯡ ꯑꯁꯤꯒꯤ ꯃꯌꯥꯏꯗ ꯂꯦꯞꯂꯤꯕ ꯂꯥꯟꯕꯨꯡ ꯑꯁꯤꯒꯤ ꯃꯌꯥꯏꯗ ꯂꯦꯞꯂꯤꯕ ꯅꯨꯡꯁꯤꯖꯔꯕ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯃꯤꯂꯨ ꯄꯤꯔꯥꯡ ꯀꯪꯗ꯭ꯔꯤꯕ ꯃꯥꯏꯊꯣꯡꯁꯤꯡ ꯀꯔꯤꯒꯤ ꯅꯤꯡꯍꯟꯅꯒꯅꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯅꯤꯡꯍꯟꯅꯒꯅꯤ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯁꯤ ꯊꯃꯣꯏ ꯂꯀꯥ ꯈꯨꯗꯤꯡ ꯂꯨꯔꯦꯟ ꯃꯉꯥ ꯀꯦꯜꯍꯟꯈꯤꯕꯗꯣ ꯎꯆꯥ ꯀꯪꯂꯥ ꯃꯃꯥꯡꯗ ꯀꯟ ꯊꯧꯔꯦ ꯍꯥꯏꯔꯤꯕ ꯕ꯭ꯔꯤꯇꯤꯁ ꯃꯈꯣꯏꯒꯤ ꯀꯅꯥꯁꯨ ꯅꯠꯇꯦꯅꯦ ꯃꯈꯣꯏꯗꯣ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤꯗꯤ ꯌꯦꯛꯆꯥ ꯑꯊꯧꯕ ꯄꯥꯊꯧ ꯕꯤꯔꯁꯤꯡꯗꯨꯅꯤ ꯅꯈꯣꯏꯒꯤꯗꯤ ꯄꯨꯔꯣꯟꯒꯤꯅꯦ ꯄꯨꯔꯣꯟ ꯀꯥꯎꯒꯅꯨ ꯅꯤꯡꯁꯤꯡꯉꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯣꯏꯖꯔꯤꯕꯅꯤ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯁꯦ ꯆꯗꯥ ꯅꯧꯇꯥ ꯂꯥꯟ ꯅꯪꯗꯤ ꯊꯦꯡꯅꯗꯨꯅꯇ ꯂꯥꯛꯈꯤ ꯌꯦꯜꯍꯧꯉꯩꯗꯒꯤꯁꯨ ꯀꯩꯗꯧꯉꯩ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯅꯣꯟꯈꯤꯕꯒꯦꯀꯣ ꯃꯤꯇꯩ ꯅꯪꯒꯤ ꯅꯖꯥꯇꯤꯅ ꯑꯗꯨꯅ ꯊꯥꯡꯁꯤ ꯈꯣꯡꯊꯥꯡ ꯑꯆꯨꯝꯕꯒꯤꯗꯃꯛ ꯂꯦꯞꯀꯅꯤ ꯁꯣꯏꯗꯅ ꯊꯦꯜꯍꯟꯒꯅꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯐꯤꯔꯥꯜ ꯑꯆꯨꯝꯕꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅꯁꯨ ꯑꯄꯤꯛꯄ ꯈꯣꯡꯕꯥꯟꯒꯤ ꯑꯃꯣꯠꯄ ꯏꯁꯤꯡꯒꯤ ꯏꯆꯦꯜ ꯆꯦꯜꯂꯤꯕ ꯊꯃꯣꯏꯁꯤꯡ ꯁꯦꯡꯗꯣꯛꯍꯟꯈꯤꯒꯅꯤ ꯁꯣꯏꯗꯅ ꯇꯤꯟꯁꯤꯟꯈ꯭ꯔꯕꯗ ꯑꯄꯥꯛꯄ ꯁꯃꯨꯗ꯭ꯔꯒꯤ ꯑꯔꯨꯕ ꯂꯥꯏꯖꯗ
ꯈꯪꯂꯛꯈꯤꯒꯅꯤ ꯁꯣꯏꯗꯅ ꯅꯣꯡꯃꯗꯤ ꯈꯪꯂꯛꯈꯤꯒꯅꯤ ꯁꯣꯏꯗꯅ ꯅꯣꯡꯃꯗꯤ ꯂꯪꯖꯔꯨꯕ ꯃꯔꯥꯜꯕꯨ ꯉꯥꯛꯄꯤꯕ ꯍꯥꯏꯕꯁꯤꯇꯅ ꯌꯣꯝꯂꯕ ꯁꯃꯨ ꯍꯛꯆꯥꯡꯅꯤ ꯃꯩꯇꯩ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯆꯦꯜꯂꯤꯕ ꯑꯉꯥꯡꯕ ꯏꯒꯤ ꯁꯦꯜꯁꯨ ꯑꯉꯥꯡꯕ ꯏꯒꯤ ꯁꯦꯜꯁꯨ ꯍꯧꯖꯤꯛꯇꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯅꯣꯡꯁꯥꯁꯤꯡꯁꯨ ꯎꯆꯤꯁꯤꯡꯅ ꯃꯈꯦꯜ ꯂꯥꯡꯂꯛꯄꯗ ꯃꯥꯡꯅꯅꯕ ꯇꯧꯔꯛꯄꯗ ꯃꯄꯨꯒꯤ ꯌꯨꯝꯁꯤꯡꯗ ꯇꯥꯔꯛꯂꯕꯗ ꯇꯝꯊꯤꯔꯕ ꯅꯣꯡꯁꯥꯁꯤꯡꯒꯤ ꯈꯣꯟꯖꯦꯜ ꯆꯦꯟꯈ꯭ꯔꯒꯅꯤ ꯃꯈꯣꯏ ꯈꯥꯔꯥꯏ ꯈꯪꯗ ꯃꯥꯌꯣꯛꯅꯒꯅꯤ ꯂꯥꯟ ꯑꯅꯤꯃꯛ ꯑꯃꯅ ꯉꯝꯈꯩꯒꯤ ꯂꯥꯟ ꯃꯤꯈꯜꯒꯤ ꯂꯥꯟ ꯆꯦꯜꯂꯣꯏ ꯀꯩꯗꯧꯅꯨꯡ ꯀꯤꯗꯨꯅ ꯀꯥꯏꯐꯗ꯭ꯔꯕ ꯊꯧꯗꯥꯡꯅꯤ ꯊꯦꯡꯅꯁꯤ ꯃꯇꯝꯒꯤ ꯀꯜꯂꯕ ꯏꯆꯦꯜ ꯃꯍꯥꯛꯁꯨ ꯎꯠꯁꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯃꯤꯇꯩ ꯖꯥꯇꯤ ꯅꯪꯒꯤ ꯑꯅꯧꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯂꯥꯟꯊꯣꯛꯆꯔꯤ ꯑꯩꯍꯥꯛꯀꯤ ꯀꯕꯤꯇꯥ ꯑꯍꯨꯝꯁꯨꯕ ꯀꯕꯤꯇꯥꯒꯤ ꯃꯃꯤꯡ ꯏꯔꯣꯜꯅꯨꯡꯗ ꯏꯔꯨꯞꯆꯗꯨꯅ ꯂꯩꯖꯒꯦ ꯋꯥꯡꯂꯦꯟ ꯄꯨꯡꯖꯥ ꯈꯨꯗꯤꯡ ꯋꯥꯍꯩꯒꯤ ꯁꯃꯨꯗ꯭ꯔ ꯅꯨꯡꯁꯤꯗ ꯄꯂꯦꯝꯒꯤ ꯈꯣꯏꯊꯨꯝꯅꯔꯕ ꯏꯔꯣꯜ ꯅꯨꯡꯁꯤꯗ ꯊꯦꯛ ꯈꯣꯏꯔꯕ ꯆꯥꯡꯖꯧ ꯅꯥꯏꯗ꯭ꯔꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯀꯤ ꯂꯝꯕꯤ ꯂꯝꯁꯥꯡ ꯁꯦꯝꯈꯤꯕꯅꯤ ꯅꯪꯒꯤ ꯊꯃꯣꯏꯅꯨꯡꯒꯤ ꯌꯥꯋꯥꯁꯤꯡꯅ ꯄꯨꯟꯁꯤꯜꯂꯕ ꯏꯄꯥꯛꯀꯤ ꯏꯇꯤꯍꯥꯁꯀꯤ ꯏꯄꯣꯝ ꯅꯥꯏꯅ ꯆꯦꯟꯊꯔꯛꯂꯤꯕ ꯏꯆꯦꯜ ꯄꯨꯟꯁꯤꯟꯖꯈꯤꯕꯅꯤ ꯈꯣꯡ ꯃꯆꯥꯁꯤꯡꯅ ꯑꯗꯨꯒ ꯁꯦꯝꯖꯈꯤꯕꯅꯤ ꯆꯤꯡ ꯂꯩꯕꯥꯛꯀꯤ ꯃꯨꯠꯅꯥꯏꯗ꯭ꯔꯕ ꯋꯥꯡꯉꯨꯂꯣꯟꯒꯤ ꯃꯍꯥꯁꯥꯒꯔ ꯑꯃ ꯏꯅꯨꯡ ꯇꯩꯅ ꯉꯥꯂꯛ ꯈꯨꯗꯤꯡ ꯑꯣꯛꯆꯔꯗꯨꯅ ꯌꯀꯥꯏꯔꯣꯜꯒꯤ ꯅꯨꯡꯁꯤꯔꯕ ꯄꯦꯅꯥꯒꯤ ꯁꯍꯦꯛꯅ ꯃꯥꯡꯈꯤꯗ꯭ꯔꯤ ꯁꯨꯔꯗꯨꯁꯨ ꯆꯠꯈ꯭ꯔꯕ ꯊꯋꯥꯏꯁꯤꯡꯅ ꯈꯣꯏꯗꯥꯖꯈꯤꯕ ꯁꯨꯔꯁꯤꯡ ꯌꯦꯡꯉꯨ ꯐꯥꯏꯔꯦꯜꯒꯤ ꯅꯣꯡꯖꯨꯂꯛꯁꯤꯗ ꯅꯍꯧꯅꯅ ꯆꯣꯡꯈꯠꯂꯛꯂꯤꯕ ꯂꯥꯡꯙꯩ ꯃꯇꯣꯟꯁꯦ ꯃꯥꯡꯐꯗ꯭ꯔꯕ ꯄꯥꯝꯕꯤꯁꯦ ꯃꯨꯠꯈꯤꯗ꯭ꯔꯤꯅꯦ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯊꯋꯥꯏꯁꯦ ꯂꯩꯔꯩ ꯄꯥꯛꯀꯤ ꯂꯩꯃꯥꯏꯁꯤꯗꯒꯤ ꯁꯠꯀꯥꯏꯔꯛꯂꯤ ꯄꯨꯛꯅꯤꯡꯒꯤ ꯏꯔꯣꯜ ꯅꯨꯡꯕꯒꯤ ꯑꯁꯥꯒꯤ ꯋꯥꯍꯩ ꯆꯕꯨꯟꯁꯤꯡ ꯍꯧꯈ꯭ꯔꯕ ꯃꯇꯝꯒꯤ ꯏꯔꯣꯜ ꯅꯨꯡꯗꯁꯨ ꯂꯥꯛꯈ꯭ꯔꯕꯅꯤ ꯇꯝꯊꯤꯔꯕ ꯅꯣꯡꯂꯩ ꯀꯌꯥꯁꯨ ꯍꯨꯝꯗꯣꯛꯍꯟꯈꯤꯕꯅꯤ ꯋꯥꯍꯩꯒꯤ ꯑꯀꯟꯕ ꯅꯣꯡꯂꯩꯅ ꯀꯔꯤꯒꯨꯝꯕꯗꯁꯨ ꯎꯠꯈꯤꯕꯅꯤ ꯂꯥꯏꯔꯦꯟ ꯃꯊꯦꯛꯀꯤ ꯖꯒꯣꯏꯒꯤ ꯁꯛꯇꯝꯒꯨꯝ ꯑꯉꯥꯡꯕ ꯃꯩꯕꯨꯜꯒꯤ ꯁꯛꯇꯤ ꯌꯥꯎꯔꯤꯕ ꯈꯨꯊꯦꯛꯇꯨꯅ ꯏꯔꯝ 8 ꯈꯣꯡꯂꯞ 9ꯒꯤ ꯂꯝꯗꯝ ꯅꯪꯒꯤ ꯅꯊꯥꯅꯨꯡꯗ ꯇꯤꯟꯁꯤꯟꯈ꯭ꯔꯤ ꯃꯆꯨ 8 ꯉꯝꯖꯕꯤ ꯆꯨꯡꯊꯥꯡꯅ ꯑꯗꯨꯒ ꯏꯔꯨꯞꯇꯨꯅ ꯁꯥꯟꯅꯖꯔꯤ ꯋꯥꯍꯩꯒꯤ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯜꯅꯨꯡꯗ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯤ ꯁꯪꯕꯥꯅꯔꯕ ꯃꯁꯥꯏꯀꯣꯟ ꯑꯔꯪꯕ ꯆꯃꯛꯀꯤ ꯊꯤꯟꯕ ꯋꯥꯍꯩꯒꯤ ꯂꯩꯔꯣꯡ ꯍꯛꯄ ꯑꯉꯧꯕ ꯄꯥꯔꯕ ꯏꯅꯐꯤꯅ ꯏꯔꯝ 8 ꯋꯥꯍꯩꯅ ꯆꯟꯁꯤꯟꯈ꯭ꯔꯕ ꯁꯝꯕꯜ ꯉꯝꯂꯣꯏ ꯀꯩꯗꯧꯅꯨꯡ ꯊꯨꯗꯦꯛꯄ ꯑꯆꯨꯝꯕꯇꯅ ꯆꯟꯁꯤꯟꯈꯤꯕ ꯌꯨꯝꯕꯤ ꯄꯨꯝꯅꯃꯛ ꯄꯥꯎꯃꯈꯣꯏ ꯂꯥꯜ ꯍꯥꯏꯕꯁꯤ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯩꯍꯧꯔꯣꯝꯗꯒꯤ ꯑꯩꯈꯣꯏ ꯅꯤꯡꯈꯥ ꯇꯝꯅꯕꯒꯤꯗꯃꯛꯇ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯇ ꯊꯦꯡꯅꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯂꯥꯟꯕꯨ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠ ꯑꯣꯏꯅ ꯍꯩꯅꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯃꯥꯌꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏꯅ ꯉꯝꯒꯅꯤ ꯍꯧꯗꯣꯡꯅ ꯎꯆꯤ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯀꯔꯤꯁꯨ ꯈꯪꯗꯕꯗꯨ ꯍꯧꯖꯤꯛꯇꯤ ꯎꯆꯤ ꯃꯈꯦꯜ ꯂꯥꯡꯉꯕꯅꯤꯅ ꯍꯧꯗꯣꯡꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯎꯆꯤ ꯃꯈꯦꯜ ꯂꯥꯡꯕꯒꯤ ꯍꯧꯅꯔꯛꯄ ꯑꯩꯈꯣꯏ ꯍꯧꯗꯣꯡꯁꯤꯡꯁꯨ ꯃꯤꯀꯞ ꯊꯣꯛꯔꯛꯑꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯂꯩꯔꯤꯕ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯑꯣꯖꯥ ꯆꯣꯡꯊꯥꯝ ꯁꯨꯕꯗꯅꯤꯅ ꯐꯣꯡꯗꯣꯛꯄꯤꯕ ꯑꯩꯈꯣꯏꯒꯤ ꯁꯩꯔꯦꯡ ꯃꯤꯌꯥꯝꯒꯤ ꯐꯝꯗ ꯂꯥꯟꯊꯣꯛꯆꯈ꯭ꯔꯦ ꯃꯊꯪ ꯑꯁꯤꯗꯤ ꯑꯣꯖꯥ ꯆꯣꯡꯊꯥꯝ ꯅꯂꯤꯅꯤꯗꯒꯤ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯑꯣꯖꯥꯅ ꯏꯕꯤꯕ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯃꯃꯤ ꯇꯤꯚꯤꯅ ꯁꯤꯟꯕꯤꯔꯤꯕ ꯁꯩꯔꯦꯡ ꯁꯩꯗꯤꯟꯅꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯃꯤ ꯇꯤꯚꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯁꯩꯔꯦꯡ ꯁꯩꯗꯤꯟꯅꯕꯗ ꯌꯥꯎꯔꯤꯕ ꯑꯏꯕ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ
ꯑꯩꯒꯤ ꯃꯤꯡ ꯆꯣꯡꯊꯥꯝ ꯅꯣꯂꯤꯅꯤ ꯗꯦꯕꯤ ꯑꯩꯍꯥꯛ ꯔꯤꯝꯁ ꯒꯦꯠꯇꯒꯤꯅꯤ ITIꯗ ꯍꯥꯟꯅ ꯂꯥꯏꯕ꯭ꯔꯦꯔꯤꯌꯟ ꯑꯣꯏꯖꯔꯝꯃꯤ 2012ꯗ ꯑꯩ ꯔꯤꯇꯤꯌꯥꯔ ꯇꯧꯖꯕꯅꯤ ꯉꯁꯤ ꯑꯩ ꯏꯁꯥꯅ ꯏꯖꯕ ꯁꯩꯔꯦꯡ ꯑꯃ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡꯅ ꯑꯉꯛꯄ ꯅꯈꯣꯏꯒꯤ ꯁꯥꯖꯠꯅꯤ ꯃꯥꯏꯒꯩ ꯈꯨꯗꯤꯡ ꯏꯔꯥꯡ ꯂꯥꯡꯂꯤ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯅ ꯊꯜꯂꯤ ꯀꯅꯥꯅ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯀꯅꯥ ꯑꯃꯅ ꯃꯌꯨꯝ ꯃꯩ ꯆꯥꯛꯄꯒꯤ ꯀꯥꯡꯕꯨ ꯑꯃꯅ ꯈꯨꯜ ꯉꯥꯛꯄꯒꯤ ꯑꯍꯤꯡ ꯈꯨꯗꯤꯡ ꯇꯦꯡꯊꯥꯔꯤ ꯅꯨꯡꯍꯤꯛꯅꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯆꯤꯛꯄ ꯑꯍꯤꯡꯕꯨ ꯊꯨꯒꯥꯏꯗꯨꯅ ꯏꯄꯥꯝ ꯃꯩꯍꯧꯔꯦ ꯈꯥꯝꯕꯤ ꯃꯩꯀꯜꯂꯣ 이두 ꯅꯤꯡꯊꯧ ꯌꯥꯎꯗꯕꯔꯥ ꯈꯥꯝꯕꯤ ꯃꯩꯀꯜꯂꯣ ꯈꯥꯝꯕꯤ ꯃꯩꯀꯜꯂꯣ ꯑꯍꯤꯡ ꯈꯨꯗꯤꯡ ꯇꯦꯡꯊꯥꯔꯤ ꯃꯆꯥ ꯑꯅꯤꯒꯤ ꯂꯥꯜꯗ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯅꯔꯦ ꯀꯌꯥ ꯑꯃ ꯈꯨꯜ ꯍꯣꯡꯈꯔꯦ ꯀꯌꯥ ꯑꯃ ꯃꯩ ꯆꯥꯛꯈꯔꯦ ꯈꯥꯝꯕꯤꯅꯕ ꯂꯩꯇꯔꯦ ꯇꯥꯕꯤꯅꯕꯁꯨ ꯌꯥꯎꯗꯔꯦ ꯈꯥꯝꯕꯤꯅꯕꯁꯨ ꯂꯩꯇꯔꯦ ꯇꯥꯕꯤꯅꯕꯁꯨ ꯌꯥꯎꯗꯔꯦ ꯋꯥꯀꯠꯂꯨꯕꯁꯨ ꯇꯥꯕꯤꯗ꯭ꯔꯦ ꯀꯅꯥꯗ ꯇꯥꯏꯅꯔꯨꯒꯅꯤ ꯁꯔꯀꯥꯔ ꯂꯩꯅ ꯂꯩꯇꯒꯨꯝꯂꯦ ꯁꯔꯀꯥꯔ ꯂꯩꯅ ꯂꯩꯇꯒꯨꯝꯂꯦ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯀꯟꯈꯠꯂꯛ ꯃꯌꯥꯏ ꯇꯥꯡꯕꯜꯗ ꯐꯝꯂꯤꯕ ꯎꯅ ꯎꯁꯤꯟꯅꯗ ꯇꯥꯅ ꯇꯥꯁꯤꯟꯅꯗ ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯅꯔꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯄ꯭ꯔꯖꯥꯁꯤꯡ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯌꯥꯎꯗ꯭ꯔꯕꯁꯤꯡ ꯃꯌꯥꯗ ꯈꯣꯝꯅꯝ ꯀꯣꯛꯇ꯭ꯔꯕꯁꯤꯡ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯂꯩꯕꯥꯛ ꯉꯥꯛꯀꯅꯤ ꯇꯦꯝꯁꯤꯡꯂꯛꯂꯦ ꯂꯩꯕꯥꯛ ꯉꯥꯛꯀꯅꯤ ꯆꯣꯡꯊꯣꯔꯛꯂꯦ ꯇꯥꯕ ꯍꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯇꯦꯡꯊꯥꯈꯣꯜ ꯄꯥꯔꯤ ꯃꯣꯝ ꯁꯥꯃꯨ ꯄꯥꯡꯒꯜ ꯃꯁꯥ ꯏꯄꯥꯝ ꯂꯝꯗꯝ ꯈꯥꯝꯕꯤ ꯃꯩꯍꯧꯔꯦ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯂꯅꯨ ꯃꯤꯀꯞ ꯊꯣꯛꯂꯣꯅꯦ ꯏꯆꯥꯁꯥ ꯃꯤꯀꯞ ꯊꯣꯛꯂꯣꯅꯦ ꯏꯆꯥꯁꯥ ꯅꯣꯡꯁꯥ ꯂꯂꯥꯎ ꯂꯥꯎꯗꯨꯅ ꯄꯤꯛꯂꯕ ꯅꯋꯥꯁꯤꯡꯗꯨꯅ ꯏꯔꯩꯕꯥꯛ ꯉꯥꯛꯀꯅꯤ ꯇꯦꯝꯁꯤꯡꯅ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯌꯥꯎꯗꯅ ꯈꯨꯠꯀ ꯈꯨꯠꯁꯝꯅ ꯑꯃꯠꯇ ꯆꯪꯂꯛꯎ ꯊꯦꯡꯅꯒꯦ ꯏꯔꯩꯄꯥꯛꯀꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯔꯒꯦ ꯆꯣꯡꯊꯣꯔꯛꯂꯦ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯕꯣꯝ ꯇꯣꯞ ꯃꯔꯛꯇ ꯑꯐꯕ ꯈꯨꯠꯂꯥꯏꯒꯤ ꯃꯃꯥꯡꯗ ꯀꯅꯥꯅ ꯈꯥꯡꯕ ꯉꯝꯒꯅꯤ ꯀꯅꯥꯅ ꯈꯥꯡꯕ ꯉꯝꯒꯅꯤ ꯄꯤꯛꯂꯤꯕ ꯅꯧꯔꯤꯕ ꯊꯋꯥꯏꯁꯤꯡ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯅꯧꯅ ꯊꯋꯥꯏ ꯊꯥꯈꯔꯦ ꯅꯧꯅ ꯊꯋꯥꯏ ꯊꯥꯈꯔꯦ ꯈꯨꯟ ꯉꯥꯛꯂꯤꯕ ꯃꯆꯥꯁꯤꯡ ꯆꯥꯕ ꯐꯪꯗ꯭ꯔꯕ ꯏꯆꯥꯁꯤꯡ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯈꯨꯠꯂꯥꯏꯁꯤꯡꯒ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗꯅ ꯏꯔꯩꯕꯥꯛ ꯀꯟꯅꯕ ꯍꯣꯠꯅꯔꯤ ꯏꯔꯩꯕꯥꯛ ꯀꯟꯅꯕ ꯍꯣꯠꯅꯔꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯃꯃꯥꯁꯤꯡ ꯈꯨꯠꯇ ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯈ꯭ꯋꯥꯡꯗ ꯈ꯭ꯋꯥꯡꯆꯦꯠ ꯁꯦꯠꯇꯨꯅ ꯀꯣꯛꯇ ꯀꯣꯛꯁꯦꯠ ꯁꯦꯠꯇꯨꯅ ꯑꯍꯤꯡ ꯃꯤꯠꯁꯦꯜ ꯈꯥꯡꯗꯨꯅ ꯈꯨꯟ ꯉꯥꯛꯄ ꯆꯠꯈꯤꯕ ꯃꯆꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯖꯔꯤ ꯃꯆꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯖꯔꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯁꯥ ꯅꯇꯨ ꯅꯥꯝꯃ ꯇꯦꯛꯂꯛꯀꯅꯨ ꯅꯃꯥꯏ ꯄꯥꯛꯇꯨꯅ ꯍꯜꯂꯛꯎ ꯅꯃꯥꯏ ꯄꯥꯛꯇꯨꯅ ꯍꯜꯂꯛꯎ ꯃꯃꯥꯁꯤꯡꯅ ꯅꯤꯖꯔꯤ ꯃꯄꯨ ꯃꯥꯒꯤ ꯃꯐꯝꯗ ꯋꯥꯔꯕ ꯆꯩꯔꯛꯁꯤꯗꯁꯨ ꯌꯥꯏꯇꯣꯡ ꯈꯝꯗꯣꯡꯕꯁꯤꯡꯅ ꯃꯌꯥꯏ ꯇꯥꯡꯕꯜꯒꯤꯗꯃꯛꯇ ꯃꯤꯈꯜ ꯄꯥꯡꯊꯣꯛꯅꯕ ꯂꯥꯛꯅꯔꯤ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯂꯩꯕꯥꯛꯀꯤ ꯋꯥꯈꯜꯗꯤ ꯈꯟꯗ꯭ꯔꯒ ꯑꯅꯧꯕ ꯃꯤꯈꯜ ꯇꯧꯔꯤꯕ ꯉꯛꯇꯕ ꯉꯝꯗꯦ ꯅꯈꯣꯏꯒꯤ ꯊꯃꯣꯏ ꯉꯛꯇꯕ ꯉꯝꯗꯦ ꯅꯈꯣꯏꯒꯤ ꯊꯃꯣꯏ ꯑꯉꯛꯄ ꯅꯈꯣꯏꯒꯤ ꯁꯥꯖꯠꯅꯤ ꯉꯛꯇꯕ ꯉꯝꯗꯦ ꯅꯈꯣꯏꯁꯦ ꯉꯛꯇꯕ ꯉꯝꯗꯦ ꯅꯈꯣꯏꯁꯦ ꯉꯛꯇꯕ ꯉꯝꯗꯦ ꯅꯈꯣꯏꯁꯦ ꯂꯣꯏꯖꯔꯦ ꯑꯉꯛꯄ ꯅꯈꯣꯏꯒꯤ ꯁꯥꯖꯠꯅꯤ ꯑꯣꯖꯥ ꯆꯣꯡꯊꯥꯝ ꯅꯂꯤꯅꯤꯒꯤ ꯌꯥꯝꯅ ꯃꯅꯨꯡ ꯍꯨꯠꯅ
ꯐꯖꯈ꯭ꯔꯕ ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯑꯗꯨꯒꯨꯝꯕ ꯊꯃꯣꯏ ꯁꯣꯛꯄ ꯇꯦꯡꯊꯥ ꯑꯃꯅꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯑꯁꯤꯅ ꯀꯔꯤꯕꯨ ꯈꯜꯂꯤꯕ ꯑꯁꯤꯒꯨꯝꯕ ꯃꯃꯥ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯐꯥꯎꯖꯕ ꯑꯗꯨꯒꯨꯝꯕ ꯇꯦꯡꯊꯥ ꯅꯥꯋꯩꯕꯒ ꯂꯣꯏꯅꯕ ꯑꯗꯨꯒꯨꯝꯕ ꯊꯃꯣꯏ ꯁꯣꯛꯂꯕ ꯄꯥꯎꯗꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯑꯣꯖꯥ ꯆꯣꯡꯊꯥꯝ ꯅꯂꯤꯅꯤꯗꯒꯤ ꯁꯩꯔꯦꯡ ꯑꯃ ꯇꯥꯕꯤꯔꯦ ꯃꯊꯪ ꯑꯁꯤꯗꯤ ꯑꯣꯖꯥ ꯄꯣꯗꯥ ꯂꯥꯏꯔꯤꯛ ꯌꯦꯡꯐꯝꯗꯒꯤ ꯃꯁꯥꯅ ꯏꯖꯕ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯁꯩꯔꯦꯡ ꯑꯃꯒ ꯇꯥꯕꯤꯔꯁꯤ ngasi mami tv na saireng saidin nabagi thoram asida sinbiduna saireng ama paba phungjabagi damakta thagat pa phungdokjari loina loina ngasi gi tinbiriba oja sing amadi saireng ba saireng bi sing busu ikai khumna po uthok uchari ngasi gi hiram lalak sida mikhal haiba hiram asiga mari leinana aigi saireng mamai ani longba lanjen naduna kayam kuina sangjafam loduna leikhuge mafam sida yum piu vote pige ingkol piu vote thadage ining tamna hingjage ganatantra chatpa lebak oirabadi nakoi gi vote ti arai bari praja gi hak matkanu ireibak izati kalhausi sahi manga gi matamni yamna sanglaba matamni tha tara mathoi gi laldi kari gi ngamdriba loisinba nakoi gi vote ti arai bari thawai kayano mangthriba lanpham sida kari gi pangchin naribano nakoina thawai kayano mangthriba lanpham sida karigi pangchin naribano nakoina nasada thokte khanbra lauram badai kholau kaya kangani leibak se aikoina karigi yengduna leiri ngasidi leptuna thajaba manglaba lengakpa nakoigi vote ti araibani lal tawhange naning irang hawange kusi mayek sengle ngasidi phijang marumda leptuna santi gi lila sanari karigi khangdri aikoina nakoigi vote ti araibani thanglu laune potlum se nongmata oirabasu mafam sida leplu laune tangjafam sida karino khalliba nakoina lukmai da haptuna yongera lepningba mamalda leptuna nakoigi vote ti araibani ngamido lal lephanba mikupta tawroi khanna tawdribra khangleng asidi mayek sengna paisagi mamai ani longbagum makoksu amuk sai mamaisu amuk oi luribadi leibaksigda thokliba lansini nakoigi vote ti araibani eigi ani shuba saireng kaira kangluk ni miyoibasi makhal mathelni sangsarsi yengbada angakpani he miyoiba nahak na ngamdabase leite dako aduga nahak nungsonbasu ude dako kara u laune kairaksida pajeng phiral yunglusi laune yengu itihas ki lambini miyoibagi chaukhatpa yauba kairakni lepkadoribani miyoibagi matik magungi senjau paiba sangga leiba makoina hotnari kagadabagi misingi mathakta marengban amadagi marengban amada maral leitraba gati leitraba mahaktu machinda soli asumna kagiba ngaktani migi thak si net tuna khankibani wakhaldadi aina hotnajabani aigi awamalni kairaki matol yoba hotnaba kathokpa ithongni thajaba amagi makhada hotnaduna phanglakani mingchat purong hotnakigani pukchel sengna hainarine masidi mahusadagi tawrakpani matu sonba makoidi maru lukthaduna leite makoigi phireppham angamba makoigi mamangda miyam amana hotnari kagadabagi miyamgi makokta netuna kadringeida wasaklami makoida aikhoi punna chatminnaribani chenminnakini punna thajaba amana manghanki khallude matam leiringei hotnakibani pangal lousing puthoktuna kakhre kairak makoidi netuna matol aduda leptuna yengtharakli ngasisu koktri amamba makoigidi hotnari nongmadi soidana kagani khalli kairak matol lomna khurumjari nakoigi vote ti araibani oja hoigi oda lairing bomgi yamna phajaba hoigi manipur sida asigumba awana tariba marak asidida awana mayam marakta miyamgi awana adugu aikoigi saruk yaba oina leiramlaga ngasina asiguma mikhal asidida masi marumda sangraga
ꯐꯤꯖꯪꯕꯔꯣꯝꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯀꯌꯥ ꯑꯗꯨ ꯀꯦꯀꯨ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯑꯣꯖꯥ ꯄꯣꯗꯥ ꯂꯥꯏꯔꯦꯡꯕꯝꯅ ꯃꯍꯥꯛꯀꯤ ꯁꯩꯔꯦꯡ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯐꯣꯡꯗꯣꯛꯄꯤꯔꯤ ꯃꯊꯪ ꯑꯁꯤꯗꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯁꯤꯟꯅꯖꯒꯦ ꯑꯣꯖꯥ ꯃꯥꯂꯌꯥ ꯆꯅꯨ ꯅꯤꯉꯣꯝꯕꯝ ꯃꯍꯥꯛꯀꯤ ꯃꯐꯝꯗꯒꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯁꯩꯔꯦꯡ ꯑꯃ ꯇꯥꯕꯤꯔꯁꯤ ꯃꯃꯤ ꯇꯤꯚꯤꯕꯨ ꯃꯤꯌꯥꯝ ꯇꯥꯕꯤꯔꯤꯕꯤ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯩꯅ ꯄꯥꯊꯣꯛꯆꯒꯗꯧꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤ ꯂꯥꯜꯂꯛꯁꯤꯗ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯃꯃꯤ ꯇꯤꯚꯤꯅ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯈꯣꯜꯂꯥꯎ ꯑꯃ ꯂꯥꯎꯍꯟꯕ ꯐꯪꯍꯟꯖꯕ ꯑꯦꯟ ꯃꯥꯂꯌꯥ ꯆꯅꯨꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯦ ꯈꯟꯖꯩ ꯑꯩ ꯄꯥꯊꯣꯛꯆꯔꯤ ꯑꯩꯒꯤ ꯁꯩꯔꯦꯡ ꯇꯥꯏꯌꯣꯟꯅꯔꯛꯄ ꯀꯔꯝꯅꯣ ꯀꯔꯤ ꯃꯇꯧꯅꯣ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯕꯨ ꯀꯗꯣꯝꯗꯅꯣ ꯀꯔꯝꯅꯣ ꯀꯔꯤ ꯃꯇꯧꯅꯣ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯕꯨ ꯀꯗꯣꯝꯗꯅꯣ ꯏꯃꯝ ꯃꯝꯁꯤꯟꯈ꯭ꯔꯦ ꯂꯝꯍꯥꯡꯅꯔꯦ ꯆꯪꯁꯤꯟꯁꯤ ꯆꯪꯉꯝꯗ ꯍꯟꯗꯣꯛꯁꯤ ꯍꯟꯗꯣꯛꯁꯤ ꯍꯟꯉꯝꯗ ꯍꯟꯗꯣꯛꯁꯤ ꯍꯟꯉꯝꯗ ꯂꯝꯍꯥꯡꯅꯔꯦ ꯂꯝꯈꯥꯏꯁꯤꯗ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛꯅꯤ ꯂꯝꯗꯝꯁꯤꯒꯤ ꯇꯉꯥꯏ ꯐꯗ꯭ꯔꯕꯅꯤ ꯃꯤꯀꯣꯛ ꯈꯟꯕꯁꯨ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛꯅꯤ ꯂꯝꯗꯝꯁꯤꯒꯤ ꯇꯉꯥꯏ ꯐꯗ꯭ꯔꯕꯅꯤ ꯃꯤꯀꯣꯛ ꯈꯟꯕꯁꯨ ꯂꯧꯅꯝ ꯅꯝꯊꯥꯛꯇꯅ ꯊꯜꯂꯕ ꯆꯤꯟꯒ ꯈꯨꯠꯀ ꯃꯥꯟꯅꯗ꯭ꯔꯕ ꯀꯅꯥꯕꯨ ꯀꯔꯝꯅ ꯊꯥꯖꯔꯨꯅꯤ ꯃꯆꯨ ꯁꯪꯂꯕ ꯂꯝꯍꯨꯏ ꯃꯔꯛꯁꯤꯗ ꯃꯆꯨ ꯁꯪꯂꯕ ꯂꯝꯍꯨꯏ ꯃꯔꯛꯁꯤꯗ ꯀꯞꯅꯔꯤ ꯂꯥꯎꯅꯔꯤ ꯇꯦꯡꯊꯥꯅꯔꯤ ꯀꯞꯅꯔꯤ ꯂꯥꯎꯅꯔꯤ ꯇꯦꯡꯊꯥꯅꯔꯤ ꯊꯦꯝꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯃꯤꯌꯥꯝꯗꯤ ꯃꯤꯈꯜꯒꯤ ꯂꯥꯎꯅꯔꯤ ꯂꯤꯟꯗꯨꯁꯤꯡꯅ ꯃꯤꯈꯜꯒꯤ ꯂꯥꯎꯅꯔꯤ ꯂꯤꯟꯗꯨꯁꯤꯡꯅ ꯐꯪꯍꯧꯅꯅꯕ ꯃꯍꯤ ꯃꯆꯨꯝ ꯈꯔꯗꯪ ꯃꯥꯏꯀꯩ ꯑꯃꯃꯝꯗ ꯑꯣꯟꯊꯣꯛꯂꯗꯨꯅ ꯍꯨꯟꯅꯔꯤ ꯆꯩꯅꯔꯤ ꯑꯇꯣꯡꯕꯗ ꯂꯦꯞꯇꯨꯅ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎꯅꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯇꯥꯕꯤꯗꯦ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯁꯤꯡꯅ ꯁꯤꯟꯊꯔꯤ ꯒꯣꯝꯚꯤꯔꯅ ꯇꯥꯠꯀꯤ ꯄꯤꯔꯥꯡ ꯀꯥꯡꯂꯝ ꯆꯦꯜꯂꯤ ꯍꯉꯣꯏ ꯇꯥꯡꯁꯥꯡ ꯍꯤꯡꯆꯥꯕꯤꯒꯤ ꯑꯣꯏꯈ꯭ꯔꯦ ꯏꯔꯝꯗꯝ ꯃꯩꯁꯥ ꯂꯥꯡꯂꯦ ꯏꯈꯦꯡꯅ ꯆꯥꯏꯔꯦ ꯈꯟꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯆꯃꯝꯅꯔꯦ ꯑꯩꯒꯤꯅꯤ ꯃꯤꯒꯤꯅꯤ ꯈꯪꯗꯔꯦ ꯈꯜꯂꯦ ꯀꯗꯥꯏ ꯃꯆꯤꯡꯅꯩ ꯈꯟꯗ꯭ꯔꯦ ꯀꯗꯥꯏ ꯂꯥꯡꯇꯛꯅꯩ ꯏꯈꯣꯡ ꯏꯈꯨꯠ ꯄꯨꯟꯁꯤꯟꯖꯔꯒ ꯇꯨꯃꯤꯟꯅ ꯂꯩꯔꯁꯤꯔ ꯃꯈꯜ ꯑꯩꯅ ꯂꯥꯟꯐꯝꯗ ꯆꯪꯗ꯭ꯔꯕꯁꯨ ꯏꯍꯨꯠ ꯏꯔꯦꯟ ꯁꯤꯟꯈꯤꯒꯗꯧꯔꯤ ꯆꯠꯅꯔꯣꯜ ꯌꯥꯎꯗ꯭ꯔꯕ ꯂꯝꯕꯤꯁꯤꯗ ꯊꯣꯛꯀꯗꯧꯔꯤ ꯃꯍꯨ ꯄꯨꯔꯕꯁꯤꯡꯅ ꯑꯩꯒꯤ ꯃꯥꯏꯈꯨꯝ ꯎꯞꯂꯗꯨꯅ ꯑꯩꯒꯤ ꯁꯛꯇꯝ ꯁꯥꯔꯗꯨꯅ ꯏꯌꯨꯝ ꯈꯥꯝꯕꯤ ꯃꯩꯍꯧꯔꯕ ꯇꯥꯡꯒꯣꯏ ꯇꯥꯅ ꯇꯨꯝꯈ꯭ꯔꯕ ꯁꯦꯠꯅ ꯈꯥꯏꯅꯕꯇꯅ ꯅꯣꯡꯗꯝ ꯑꯣꯏꯔꯕ ꯏꯁꯥꯅ ꯏꯁꯥꯕꯨ ꯎꯔꯛꯇ꯭ꯔꯕꯗ ꯀꯅꯥꯒꯤ ꯀꯔꯤꯒꯤ ꯃꯤꯍꯨꯠ ꯈꯟꯕ ꯑꯩꯒꯤ ꯍꯥꯏꯕ ꯃꯈꯩ ꯂꯣꯏꯈ꯭ꯔꯕꯗ ꯍꯤꯡꯕꯒꯤ ꯍꯛꯁꯨ ꯃꯥꯡꯈ꯭ꯔꯕꯗ ꯂꯥꯎꯖꯕꯒꯤ ꯋꯥꯍꯟꯊꯣꯛꯁꯨ ꯂꯩꯇ꯭ꯔꯕ ꯈꯥꯏꯗꯣꯛ ꯈꯥꯏꯖꯤꯟꯗ ꯊꯥꯛ ꯋꯥꯡꯂꯕ ꯃꯃꯤꯡꯇꯒꯤ ꯅꯤꯡꯈꯥ ꯇꯝꯂꯤꯕ ꯂꯝꯗꯝꯁꯤꯗ ꯅꯤꯡꯊꯧ ꯁꯦꯝꯕꯕꯨꯗꯤ ꯌꯥꯎ ꯃꯍꯥꯏꯕ ꯇꯥꯏꯌꯣꯟꯅꯗ꯭ꯔꯤꯕ꯭ꯔꯥ ꯊꯧꯗꯧꯁꯤꯕꯣ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯑꯃꯨꯛꯇꯪ ꯑꯃꯈꯛꯇꯪ ꯈꯟꯊꯁꯤꯗꯅ ꯑꯣꯏ ꯌꯦꯠ ꯌꯦꯡꯂꯒ ꯇꯨꯡꯂꯝ ꯆꯠꯀꯤ ꯌꯦꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯛꯁꯦ ꯄꯤꯔꯝꯗꯥꯏꯗ ꯉꯔꯥꯡ ꯅꯠꯇ꯭ꯔ ꯀꯞꯈꯤꯕꯗꯣ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯈꯤꯕꯗꯣ ꯌꯦꯛꯅ ꯂꯥꯡꯒꯣꯏ ꯆꯜꯂꯕꯗ ꯍꯤꯃꯥꯏ ꯆꯨꯝꯕꯤꯅꯕ ꯂꯩꯇꯕꯅ ꯑꯋꯥꯕ ꯈꯣꯡꯐꯝꯗ ꯂꯦꯞꯈꯤꯕ ꯑꯃꯈꯛꯇꯪ ꯈꯟꯊꯁꯤꯗꯅ ꯀꯞꯂꯨꯕ ꯃꯈꯩ ꯀꯞꯂꯨꯔꯒ ꯅꯤꯡꯁꯤꯡꯕ ꯈꯛꯅꯤ ꯂꯝꯌꯥꯟꯕ ꯏꯔꯥꯋꯠ ꯍꯟꯈ꯭ꯔꯦꯗꯥ ꯃꯐꯝꯁꯤꯗ ꯑꯃꯨꯛꯇꯪ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯇꯥꯛꯄꯤꯅꯕ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯑꯃꯒꯤꯗꯃꯛ ꯍꯩꯔꯥꯡꯂꯤꯉꯩꯗ ꯌꯨꯔꯥꯡꯕ ꯃꯈꯣꯏꯒꯤꯗꯤ ꯁꯦꯟꯗꯥꯟꯐꯝꯅꯤ ꯑꯩꯈꯣꯏꯁꯦ ꯃꯊꯥ ꯌꯦꯟꯅꯅꯤꯡꯂꯤꯕ ꯅꯣꯛꯂꯝꯕꯁꯨ ꯌꯥꯏ ꯃꯊꯝ ꯑꯣꯏꯗꯨꯅ
ꯂꯥꯟꯊꯦꯡꯅꯔꯤꯕ ꯑꯩꯈꯣꯏꯕꯨ ꯎꯔꯒ ꯃꯄꯨꯅ ꯆꯥꯟꯕꯤꯔꯤ ꯍꯥꯏꯕ ꯏꯟꯕꯒꯤ ꯍꯪꯂꯥꯏꯒꯤ ꯄꯨꯟꯁꯤꯅꯤ ꯆꯥꯎꯊꯣꯛꯆꯔꯤꯕ ꯁꯥꯒꯩꯒꯤ ꯃꯩꯇꯥꯜ ꯑꯁꯤꯕ ꯃꯤꯒꯤ ꯃꯃꯥ ꯁꯛ ꯐꯖꯕꯤꯗ ꯏꯃꯥ ꯀꯧꯅ ꯆꯥꯎꯊꯣꯛꯆꯔꯤꯕꯗꯣ ꯅꯪꯁꯨ ꯏꯐꯨꯔꯨꯞꯁꯤꯒꯤ ꯃꯤꯅꯤꯀꯣ ꯑꯗꯨꯕꯨ ꯅꯪꯁꯨ ꯅꯣꯡꯃꯇꯪ ꯑꯃꯈꯛꯇꯪ ꯈꯟꯊꯁꯤꯗꯅ ꯁꯦꯟꯗꯣꯡ ꯇꯥꯜꯂꯤꯕ ꯄꯨꯟꯁꯤꯅꯤ ꯁꯦꯟꯗꯣꯡ ꯈꯛ ꯈꯜꯂꯒ ꯍꯤꯡꯅꯤꯡꯕ ꯂꯩꯔꯤꯅꯦ ꯑꯩꯒꯤꯁꯨ ꯁꯥꯒꯩ ꯅꯥꯇꯩ ꯂꯩꯔꯤꯕꯅꯤ ꯑꯩꯒꯤꯁꯨ ꯏꯆꯥ ꯂꯩꯔꯤꯕꯅꯤ ꯑꯩꯒꯤꯁꯨ ꯏꯐꯨꯔꯨꯞ ꯄꯨꯝꯅꯃꯛ ꯅꯥꯊꯩꯗꯨꯅ ꯊꯝꯂꯝꯂꯒ ꯅꯤꯡꯊꯧꯒꯨꯝ ꯄꯥꯅꯤꯡꯕ꯭ꯔꯥ ꯅꯊꯟꯇ ꯑꯃꯈꯛꯇꯪ ꯈꯟꯊꯁꯤꯗꯅ ꯑꯃꯈꯛꯇꯪ ꯈꯟꯊꯁꯤꯗꯅ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯂꯥꯂꯛꯁꯤꯗ ꯃꯤꯈꯜ ꯇꯧꯗꯨꯅ ꯇꯥꯏꯑꯣꯟꯅꯔꯛꯄ ꯊꯕꯛ ꯀꯌꯥ ꯇꯧꯔꯛꯏ ꯍꯥꯏꯕꯗꯨꯅꯤ ꯑꯏꯕꯤ ꯑꯦꯟ ꯃꯂꯌꯥꯆꯅꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯐꯣꯡꯗꯣꯛꯄꯤꯔꯤꯕꯁꯤ ꯑꯏꯕꯤꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟꯗ ꯃꯤꯈꯜ ꯑꯁꯤ ꯁꯔꯨꯛ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯁꯔꯨꯛ ꯌꯥꯔꯦ ꯀꯗꯥꯏ ꯁꯔꯨꯛ ꯌꯥꯗ꯭ꯔꯦ ꯀꯗꯥꯏ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯂꯥꯡꯇꯛꯅꯩ ꯆꯤꯡꯅꯩ ꯈꯣꯡꯊꯥꯡ ꯑꯁꯤ ꯃꯥꯡꯗ ꯊꯥꯡꯖꯤꯟꯁꯤ ꯀꯗꯥꯏ ꯇꯨꯡꯗ ꯍꯟꯗꯣꯛꯁꯤ ꯀꯗꯥꯏ ꯈꯟꯐꯝ ꯈꯪꯗꯕ ꯑꯗꯨꯒꯨꯝꯕ ꯃꯍꯥꯛꯀꯤ ꯆꯤꯡꯅꯕ ꯆꯃꯝꯅꯕ ꯑꯗꯨꯒꯨꯝꯕ ꯃꯤꯠꯌꯦꯡ ꯑꯃꯗꯗꯤ ꯃꯍꯥꯛꯀꯤ ꯇꯥꯏꯑꯣꯟꯅꯔꯛꯄ ꯍꯥꯏꯕ ꯁꯩꯔꯦꯡ ꯑꯁꯤ ꯐꯣꯡꯗꯣꯛꯄꯤꯕꯁꯤ ꯃꯊꯪꯗ ꯑꯃꯨꯛ ꯊꯣꯏꯕꯤ ꯋꯥꯍꯦꯡꯕꯝꯗꯒꯤ ꯃꯁꯥꯅ ꯏꯖꯕ ꯁꯩꯔꯦꯡ ꯑꯃꯒ ꯑꯃꯨꯛ ꯇꯥꯕꯤꯔꯁꯤ ꯑꯍꯥꯟꯕꯃꯛꯇꯗ ꯃꯃꯤ ꯇꯤꯚꯤꯒꯤ ꯈꯨꯗꯣꯜ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯩꯆꯜ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯁꯩꯔꯦꯡ ꯁꯩꯗꯤꯟꯅꯕꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯕꯤ ꯋꯥꯍꯦꯡꯕꯝꯅ ꯏꯀꯣꯛꯃꯟ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯅꯅ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯑꯣꯖꯥ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯂꯥꯂꯛꯁꯤꯗ ꯚꯣꯠ ꯍꯥꯏꯕ ꯊꯤꯝ ꯑꯁꯤꯗ ꯏꯖꯔꯤꯕ ꯑꯩꯒꯤ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯤꯆꯥꯟꯅꯕ ꯉꯝꯖꯔꯣꯏ ꯕ꯭ꯔꯖꯁꯤꯡ ꯃꯌꯥ ꯀꯨꯝꯗꯔꯤ ꯂꯤꯁꯤꯡ ꯁꯥꯃꯨ ꯃꯊꯧ ꯍꯟꯗꯔꯤ ꯄꯥꯎꯅꯥ ꯊꯥꯡꯒꯥꯔ ꯅꯨꯡꯒꯨꯝꯂꯛꯂꯦ ꯅꯔꯒꯝꯚꯤꯔ ꯁꯥꯌꯣꯜꯂꯛꯂꯦ ꯑꯗꯨꯉꯩ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄ ꯅꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯗꯨꯅ ꯆꯥꯝꯂꯒꯦ ꯈꯟ ꯑꯋꯥꯒꯤ ꯏꯈꯦꯡꯇꯅ ꯂꯨꯞꯂꯕ ꯊꯥꯡꯁꯥꯡ ꯅꯤꯡꯊꯤ ꯇꯨꯔꯦꯜ ꯏꯔꯣꯟꯅꯨꯡꯗꯩ ꯅꯣꯡꯁꯥ ꯀꯌꯥ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ ꯃꯥꯂꯦꯝ ꯁꯛꯇꯝ ꯂꯧꯔꯝꯕꯤ ꯏꯃꯥꯗ ꯄꯥꯟꯊꯣꯏꯕꯤ ꯇꯣꯡꯂꯛꯂꯦ ꯊꯛ ꯈꯥ ꯈꯣꯟꯅ ꯂꯥꯎꯔꯗꯨꯅ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯂꯗꯨꯅ ꯈ꯭ꯋꯥꯡꯗ ꯈ꯭ꯋꯥꯡꯁꯦꯠ ꯃꯆꯤ ꯂꯥꯡ ꯈꯨꯠꯇ ꯃꯩꯔꯥ ꯄꯥꯏꯔꯗꯨꯅ ꯃꯤꯁꯅꯥ ꯑꯅꯤꯗꯤ ꯏꯔꯥꯁꯦꯟ ꯍꯤꯛꯊꯔꯕ ꯁꯝꯕꯨꯜ ꯇꯨꯡꯑꯣꯏꯅ ꯊꯤꯔꯛꯂꯦ ꯃꯆꯥꯒꯤ ꯃꯨꯠꯈ꯭ꯔꯕ ꯈꯣꯡꯒꯨꯟ ꯐꯤꯖꯤꯒꯤ ꯃꯅꯤ ꯋꯥꯡꯊꯣꯏꯕ ꯃꯇꯤꯛ ꯃꯉꯥꯟ ꯎꯠꯂꯗꯨꯅ ꯂꯦꯡꯃꯥꯟꯅꯕ ꯁꯤꯟꯅ ꯍꯧꯔꯗꯨꯅ ꯇꯦꯝꯁꯤꯡꯅꯔꯛꯂꯦ ꯅꯣꯡꯊꯥꯡꯒꯨꯝ ꯇꯥꯡꯒꯣꯏ ꯇꯥꯍꯜꯂꯒꯦ ꯃꯇꯥꯒꯨꯝ ꯂꯃꯟ ꯁꯤꯡꯂꯒꯦ ꯊꯣꯛꯂꯛꯂꯦ ꯏꯃꯥꯒꯤ ꯃꯤꯅꯣꯛ ꯇꯝꯅꯕ ꯏꯔꯩꯄꯥꯛꯄꯨ ꯉꯥꯛꯅꯕ ꯃꯩꯇꯩ ꯄꯣꯛꯄꯤ ꯄꯂꯦꯝꯒꯤ ꯃꯣꯜꯂꯕ ꯇꯝꯄꯥꯛꯃꯛꯇꯗ ꯂꯥꯟꯐꯝ ꯑꯣꯏꯔꯦ ꯉꯁꯤꯗꯤ ꯃꯤꯀꯞ ꯃꯤꯔꯥꯈꯣꯟꯅ ꯅꯤꯜꯂꯦ ꯊꯋꯥꯏ ꯀꯌꯥ ꯀꯌꯥꯗꯤ ꯀꯠꯈ꯭ꯔꯦ ꯏꯃꯥꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯏꯃꯥꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯁꯩꯁꯛꯂꯕ ꯀꯥꯏꯅ ꯁꯩꯔꯣꯜꯅ ꯁꯩꯊꯥꯔꯕ ꯊꯃꯣꯏꯒꯤ ꯃꯩꯈꯨꯅ ꯃꯨꯠꯇ꯭ꯔꯤꯉꯩ ꯃꯌꯥꯏꯔꯕ ꯂꯀꯥꯅꯨꯡ ꯏꯪꯊꯍꯟꯕ ꯉꯝꯗ꯭ꯔꯤꯉꯩ ꯃꯥꯡꯗ ꯃꯪꯒꯤ ꯃꯩꯔꯤꯂꯛꯇ ꯀꯔꯝꯅ ꯂꯥꯛꯂꯤꯕ ꯅꯍꯥꯛ ꯀꯔꯤꯒꯤꯗꯃꯛ ꯀꯅꯥꯅ ꯄꯨꯔꯛꯂꯤꯕ ꯅꯍꯥꯛ ꯃꯤꯠꯀꯤ ꯄꯤꯅ ꯀꯪꯗ꯭ꯔꯤꯉꯩ ꯃꯆꯦꯠ ꯇꯥꯔꯕ ꯊꯃꯣꯏꯁꯤꯡ ꯅꯣꯛꯂꯗꯔ ꯀꯔꯝꯅ ꯅꯪꯅ ꯃꯣꯃꯣꯟ ꯇꯧꯕꯗ ꯎꯔꯕꯔꯥ ꯅꯍꯥꯛꯅ ꯂꯨꯕꯥꯛ ꯅꯨꯡꯒꯤ ꯂꯥꯏꯙꯤꯒꯨꯝ ꯈꯜꯂꯕꯔꯥ ꯅꯍꯥꯛꯅ ꯎꯀꯪꯅ ꯁꯥꯕ ꯍꯪꯂꯥꯏꯒꯨꯝ ꯇꯔꯦꯠ ꯁꯦꯟꯖꯥꯅ ꯃꯟꯇꯤꯛꯅꯗꯨꯅ ꯂꯩꯅꯤꯡꯕ ꯌꯥꯔꯕ ꯁꯥꯟꯅꯄꯣꯠꯀꯨꯝ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯄꯨꯗꯨꯅ ꯂꯪꯊꯣꯛꯅꯤꯡꯕ ꯃꯐꯝꯗ ꯂꯪꯊꯣꯛꯈꯤꯕ ꯀ꯭ꯋꯥꯛꯅ ꯆꯦꯜꯂꯕꯁꯨ ꯎꯗ꯭ꯔꯕ ꯍꯨꯏꯅ ꯂꯥꯛꯂꯕꯁꯨ ꯈꯪꯗ꯭ꯔꯕ ꯃꯜꯂꯕ ꯁꯥꯟꯅꯄꯣꯠ ꯑꯣꯏꯍꯟꯗꯨꯅ ꯅꯣꯡꯃꯗꯤ ꯑꯣꯏꯍꯜꯂꯛꯀꯅꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯀꯥꯡꯈꯊꯥꯡ ꯏꯃꯥꯒꯤ ꯁꯦꯒꯥꯏꯔꯕ ꯐꯤꯖꯣꯜꯁꯦ ꯂꯥꯏꯔꯕ ꯃꯆꯥ ꯑꯩꯈꯣꯏꯅ ꯈꯨꯠꯁꯥ ꯇꯔꯥꯅ ꯐꯣꯠꯇ꯭ꯔꯤꯉꯩ ꯌꯦꯡꯅꯤꯡꯗꯦ ꯇꯥꯏꯕꯪꯁꯤꯗ ꯀꯅꯥꯕꯨꯁꯨ ꯏꯃꯥꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯦ ꯁꯣꯜꯂꯕ ꯃꯃꯣꯝ ꯑꯩꯈꯣꯏꯅ ꯇꯩꯊꯣꯛꯆꯕ ꯉꯝꯗ꯭ꯔꯤꯉꯩ ꯇꯥꯅꯤꯡꯗꯦ ꯃꯥꯂꯦꯝ ꯑꯁꯤꯗ ꯀꯅꯥꯒꯤ ꯅꯨꯡꯁꯤ ꯏꯁꯩꯁꯨ ꯂꯥꯛꯂꯕꯁꯨ ꯅꯍꯥꯛꯅ ꯅꯤꯡꯊꯤ ꯐꯤꯖꯣꯜ ꯁꯦꯠꯂꯗꯨꯅ ꯁꯅꯥ ꯈꯧꯖꯥꯎ ꯄꯥꯏꯔꯗꯨꯅ ꯇꯝꯐꯥ ꯌꯥꯏꯕꯨ ꯄꯤꯔꯒꯦ ꯃꯍꯥꯏꯔꯕꯁꯨ ꯑꯩꯗꯤ ꯏꯃꯥꯅ ꯃꯍꯦꯜꯂꯦ ꯑꯩꯗꯤ ꯏꯃꯥꯅ ꯃꯍꯦꯜꯂꯦ ꯏꯃꯥꯒꯤꯗꯃꯛ ꯍꯤꯡꯒꯅꯤ ꯈꯨꯠꯁꯝꯅꯕ ꯉꯝꯖꯔꯣꯏ ꯃꯤꯆꯥꯟꯅꯕ ꯉꯝꯖꯔꯣꯏ ꯏꯃꯥꯅ ꯃꯤꯅꯣꯛ ꯇꯝꯗ꯭ꯔꯤꯉꯩ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ
ꯑꯣꯖꯥ ꯊꯣꯏꯕꯤ ꯋꯥꯍꯦꯡꯕꯝꯒꯤ ꯃꯤꯆꯥꯟꯅꯕ ꯉꯝꯖꯔꯣꯏ ꯍꯥꯏꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯖꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯁꯩꯔꯦꯡ ꯑꯃ ꯇꯥꯕꯤꯔꯦ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡ ꯑꯁꯤꯗ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯂꯩꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯊꯧꯅꯥ ꯑꯗꯨ ꯍꯟꯅ ꯍꯟꯅ ꯅꯤꯡꯁꯤꯡꯗꯨꯅ ꯃꯥꯏꯊꯤꯔꯣꯏ ꯍꯥꯏꯕꯗꯨ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡꯁꯤꯗꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯏ ꯃꯊꯪꯗ ꯑꯣꯖꯥ ꯁꯨꯕꯥꯔꯥꯅꯤ ꯂꯥꯏꯃꯌꯨꯝꯗꯒꯤ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡ ꯑꯃꯕꯨ ꯇꯥꯕꯤꯔꯁꯤ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯍꯥꯛꯅ ꯃꯃꯤ ꯇꯤꯚꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯅ ꯄꯥꯊꯣꯛꯆꯒꯗꯧꯔꯤꯕ ꯁꯩꯔꯦꯡꯁꯦ ꯑꯅꯤꯈꯛꯅꯤ ꯑꯃꯅ ꯂꯥꯟꯒ ꯈꯨꯠꯁꯝꯅꯕ ꯑꯣꯏꯕ ꯑꯗꯨꯒ ꯑꯃꯅ ꯂꯥꯜꯂꯛꯁꯤꯗ ꯃꯤꯈꯜ ꯍꯥꯏꯕ ꯑꯗꯨꯒꯤ ꯊꯤꯝꯗ ꯑꯣꯏꯕ ꯁꯩꯔꯦꯡ ꯑꯅꯤꯈꯛ ꯄꯥꯊꯣꯛꯆꯒꯦ ꯑꯍꯥꯟꯕꯒꯤ ꯁꯩꯔꯦꯡ ꯃꯥꯅ ꯀꯧꯔꯤ ꯑꯩꯕꯨ ꯀꯧꯔꯤ ꯑꯩꯕꯨ ꯇꯥꯝꯅ ꯂꯝꯗꯝ ꯑꯃꯗ ꯀꯧꯔꯤ ꯑꯩꯕꯨ ꯇꯥꯝꯅ ꯂꯝꯗꯝ ꯑꯃꯗ ꯇꯠꯇꯅ ꯀꯧꯔꯤ ꯃꯍꯥꯛꯅ ꯂꯥꯛꯂꯣ ꯂꯥꯛꯂꯣ ꯍꯥꯏꯅ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯌꯦꯛꯅꯕꯒ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯟꯉꯝ ꯐꯤꯔꯥꯜ ꯊꯦꯠꯅꯕ ꯀꯧꯔꯤ ꯇꯠꯇꯅ ꯃꯍꯥꯛꯅ ꯂꯥꯡꯉꯣꯜ ꯂꯪꯗꯥꯏꯒꯤ ꯇꯥꯏꯅꯐꯝ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯇꯥꯝꯅ ꯂꯝꯗꯝꯗꯨꯗ ꯀꯧꯔꯤ ꯑꯩꯕꯨ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯅꯕ ꯍꯥꯏꯔꯤ ꯇꯨꯝꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯔꯦ ꯃꯤꯀꯞ ꯊꯣꯛꯂꯣ ꯍꯥꯏꯅ ꯂꯥꯎꯔꯤ ꯀꯅꯥꯅꯣ ꯈꯪꯗꯕ ꯈꯣꯟꯖꯦꯜꯗꯨꯅ ꯂꯥꯛꯂꯣ ꯍꯥꯏꯅ ꯑꯩꯕꯨ ꯁꯤꯒꯅꯤ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯒꯗꯕ ꯅꯠꯇꯦ ꯌꯦꯛꯅꯕꯕꯨ ꯃꯥꯌꯣꯛꯅꯒꯗꯕ ꯃꯇꯝꯅꯤ ꯇꯥꯝꯂ ꯂꯝꯗꯝꯗꯨꯗ ꯀꯧꯔꯤ ꯃꯥꯅ ꯑꯩꯕꯨ ꯑꯩꯒꯤ ꯑꯍꯥꯟꯕꯒꯤ ꯁꯩꯔꯦꯡ ꯂꯣꯏꯖꯔꯦ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯑꯩꯍꯥꯛꯅ ꯑꯅꯤꯁꯨꯕ ꯄꯥꯊꯣꯛꯆꯒꯗꯧꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯃꯤꯈꯜ ꯃꯇꯝꯁꯤꯗ ꯃꯇꯥꯡꯁꯤꯗ ꯇꯧꯐꯝ ꯂꯥꯛꯐꯝꯕꯨ ꯈꯪꯗ꯭ꯔꯦ ꯂꯥꯜꯂꯛꯁꯤꯗ ꯇꯧꯗꯕꯁꯨ ꯌꯥꯗꯕ ꯏꯁꯥꯅ ꯑꯄꯥꯝꯕ ꯃꯤꯁꯨ ꯈꯟꯒꯗꯕ ꯀꯅꯥꯕꯨ ꯈꯟꯁꯤꯒꯦ ꯀꯔꯝꯕ ꯃꯤꯕꯨ ꯊꯥꯒꯠꯁꯤꯒꯦ ꯂꯩꯕꯥꯛꯀꯤꯗꯃꯛ ꯈꯟꯕꯤꯕ ꯀꯅꯥꯕꯨ ꯌꯥꯎꯔꯤꯕꯒꯦ ꯀꯥꯈ꯭ꯔꯒꯅ ꯍꯥꯟꯅꯒꯨꯝ ꯇꯧꯈꯤꯒꯗ꯭ꯔꯥ ꯆꯤꯡꯅꯕꯅ ꯃꯥꯡꯗ ꯊꯥ ꯑꯐꯕ ꯃꯤꯕꯨ ꯈꯟꯕꯗ ꯆꯃꯝꯅꯔ ꯃꯇꯝꯅꯤ ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯗꯕꯒꯨꯝ ꯇꯧ ꯀꯥꯈ꯭ꯔꯒꯅ ꯁꯔꯀꯥꯔ ꯄꯥꯏꯕꯒꯤ ꯑꯣꯏꯈꯤꯒꯗꯧꯔꯤꯅꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅꯤ ꯈꯟ ꯊꯥꯒꯠꯆꯕꯅꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯂꯦꯞꯄꯤꯕ ꯃꯤꯑꯣꯏꯗꯨꯅꯤ ꯄꯥꯝꯖꯔꯤꯕꯁꯦ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯕꯨ ꯀꯟꯕꯤꯒꯗꯕ ꯃꯔꯩꯕꯥꯛꯅꯤꯡꯕ ꯃꯤꯑꯣꯏ ꯄꯥꯝꯖꯩꯅꯦ ꯏꯔꯩꯆꯥꯁꯤꯡꯅ ꯃꯩꯇꯩꯒꯤ ꯂꯥꯏꯊꯣꯡ ꯀꯌꯥ ꯁꯨꯔꯦ ꯈꯨꯔꯨꯝꯖꯕ ꯅꯤꯡꯖꯕ ꯑꯗꯨꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯄꯦꯟꯕꯤꯗ꯭ꯔꯤꯕ ꯃꯥꯜꯂꯦ ꯃꯤꯌꯥꯝ ꯑꯩꯈꯣꯏꯁꯨ ꯋꯥꯈꯜ ꯂꯩꯇꯥꯗ꯭ꯔꯦ ꯉꯁꯤ ꯁꯤꯅꯤ ꯍꯌꯦꯡ ꯁꯤꯅꯤ ꯈꯪꯗ꯭ꯔꯕ ꯇꯥꯏꯕꯪ ꯃꯄꯣꯛꯇ ꯅꯣꯡꯗꯝꯕꯅ ꯇꯝꯂꯛꯄꯗꯨꯅꯤ ꯉꯥꯏꯔꯤꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅꯗꯤ ꯄꯥꯝꯅꯔꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯑꯣꯏꯕꯤꯕ ꯃꯤꯌꯥꯝꯒꯤꯗꯃꯛ ꯃꯃꯥ ꯃꯄꯥ ꯁꯛꯄ ꯃꯆꯥꯕꯨ ꯆꯤꯈꯣꯟ ꯅꯥꯎꯈꯣꯟꯒꯗꯕ ꯃꯤꯑꯣꯏꯗꯨꯕꯨꯅꯤ ꯃꯤꯌꯥꯝꯅ ꯄꯥꯝꯖꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯁꯣꯏꯕ ꯀꯌా ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯂꯥꯜꯂꯛꯁꯤꯗ ꯃꯤꯈꯜ ꯍꯥꯏꯔꯤꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯏꯕꯤꯁꯤꯡꯒꯤ ꯃꯐꯝꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯩꯔꯦꯡꯁꯤꯡ ꯃꯤꯌꯥꯝꯅ ꯇꯥꯕꯤꯔꯤ ꯑꯏꯕꯤ ꯂꯥꯏꯃꯌꯨꯝ ꯁꯨꯕꯥꯔꯥꯅꯤꯅꯁꯨ ꯂꯥꯛꯂꯤꯕ ꯃꯤꯈꯜ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯃꯍꯥꯛꯀꯤ ꯆꯃꯝꯅꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯕ ꯃꯤꯈꯜꯗ ꯂꯥꯟꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯑꯁꯤꯒꯨꯝꯕ ꯃꯤꯌꯥꯝꯒꯤ ꯑꯋꯥ ꯑꯅꯥ ꯈꯪꯉꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯑꯩꯈꯣꯏꯒꯤ ꯇꯧꯔꯛꯄ ꯑꯁꯤꯒꯨꯝꯕ ꯇꯧꯔꯛꯄꯁꯤꯡ ꯑꯁꯤ ꯂꯤꯁꯥꯡ ꯁꯤꯠꯅ ꯊꯦꯡꯅꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯀꯔꯝꯕ ꯃꯤꯕꯨ ꯀꯅꯥꯕꯨ ꯑꯩꯈꯣꯏꯅ ꯃꯤꯈꯜ ꯑꯁꯤꯗꯩꯗ ꯈꯨꯕꯤ ꯅꯝꯒꯗꯒꯦ
sil namgadagi vote pigidagi habisi chamamnarapadu aibi asinasu chapchana phongdongli mathang asidi akoigi oja kongrailapam gangarani dagi masana ijaba lalak sida mikhal hariba wakhalol asida pudokpirakpa seireng adu amukana taminarasi ꯑꯍꯥꯟꯕꯃꯛꯇꯗ ꯃꯃꯤ ꯇꯤꯚꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯋꯥ ꯑꯅꯥ ꯃꯔꯛꯁꯤꯗ ꯂꯥꯛꯂꯤꯕ ꯚꯣꯠ ꯑꯁꯤꯒꯤ ꯃꯔꯝꯗ ꯁꯤꯟꯕꯤꯔꯤꯕ ꯁꯩꯗꯤꯟꯅꯕ ꯑꯁꯤꯒꯤꯗꯃꯛ ꯃꯃꯤ ꯇꯤꯚꯤꯕꯨ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯖꯔꯤ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯂꯥꯜꯂꯛꯁꯤꯗ ꯑꯅꯧꯕ ꯂꯥꯜ ꯂꯥꯛꯂꯦ ꯂꯥꯛꯂꯦ ꯃꯤꯈꯜ ꯂꯥꯟ ꯃꯔꯛꯁꯤꯗ ꯒꯅꯇꯟꯇ꯭ꯔꯒꯤ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯨꯝꯍꯩ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯝꯕ ꯄꯣꯠꯂꯨꯝ ꯂꯩꯉꯥꯛꯇꯁꯨ ꯄꯣꯠꯂꯨꯝ ꯃꯤꯌꯥꯝꯗꯁꯨ ꯋꯥꯈꯜꯒꯤ ꯄꯣꯠꯂꯨꯝ ꯍꯥꯏꯅꯩ ꯎꯅꯩ ꯉꯥꯡꯅꯩ ꯀꯥꯡꯕꯨ ꯈꯨꯗꯤꯡ ꯊꯕꯛ ꯇꯧꯕ ꯇꯧꯗꯕ ꯂꯩꯉꯥꯛꯀꯤ ꯌꯥꯏꯇꯣꯡ ꯈꯝꯗꯣꯡꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯄꯨꯝꯕꯁꯨ ꯅꯣꯡꯃꯒꯤ ꯁꯨꯖ ꯅꯣꯝꯖꯕ ꯈꯨꯠꯁꯨꯃꯟꯅ ꯍꯤꯡꯕꯁꯤꯡꯁꯨ ꯏꯁꯩ ꯅꯣꯡꯃꯥꯏ ꯂꯤꯂꯥꯔꯣꯏꯁꯤꯡꯁꯨ ꯄꯥꯡꯒꯜꯂꯕ ꯃꯥꯁꯨ ꯁꯣꯟꯕꯗꯩ ꯁꯣꯜꯂꯕ ꯁꯣꯟꯖꯨ ꯃꯥꯁꯨ ꯀꯨꯝꯍꯩꯁꯤꯕꯨ ꯌꯥꯎꯁꯤꯔꯥ ꯌꯥꯎꯔꯣꯏꯁꯤꯔꯥ ꯈ꯭ꯋꯥꯏꯗꯩ ꯋꯥꯡꯕꯗꯩ ꯈ꯭ꯋꯥꯏꯗꯩ ꯅꯦꯝꯂꯕ ꯆꯔꯥ ꯑꯅꯤ ꯁꯨꯖꯗ꯭ꯔꯕ ꯃꯥꯁꯨ ꯃꯤꯒꯤ ꯃꯃꯜꯗꯤ ꯆꯞ ꯃꯥꯟꯅꯩ ꯃꯤꯑꯣꯏ ꯑꯃ ꯚꯣꯠ ꯑꯃ ꯍꯥꯏꯅꯩ ꯀꯅꯥ ꯑꯃꯅ ꯑꯩꯈꯣꯏꯗꯤ ꯀꯅꯥꯁꯨ ꯄꯥꯝꯗꯦ ꯚꯣꯠꯁꯨ ꯄꯥꯝꯗꯦ ꯂꯩꯉꯥꯛꯁꯨ ꯄꯥꯝꯗꯦ ꯅꯣꯇꯥꯗ ꯄꯤꯒꯅꯤ ꯑꯌꯥꯝꯕꯅꯗꯤ ꯍꯥꯏ ꯊꯥꯗꯒꯅꯤ ꯚꯣꯠ ꯁꯔꯨꯛ ꯌꯥꯒꯅꯤ ꯃꯤꯈꯜ ꯃꯔꯝꯗꯤ ꯂꯥꯜ ꯂꯣꯏꯗ꯭ꯔꯤ ꯂꯥꯜ ꯆꯪꯒꯗꯧꯔꯤꯕ ꯃꯤꯌꯥꯝꯁꯨ ꯅꯣꯡꯃꯩ ꯄꯥꯏꯒꯗꯕ ꯅꯠꯇꯦ ꯊꯥꯡ ꯌꯦꯛꯀꯗꯕꯁꯨ ꯅꯠꯇꯦ ꯃꯤꯅ ꯍꯧꯔꯛꯂꯒ ꯍꯦꯛꯇ ꯐꯨꯅꯒꯗꯕꯁꯨ ꯅꯠꯇꯦ ꯋꯥꯈꯜꯒꯤ ꯂꯥꯟꯅꯤ ꯄꯨꯛꯅꯤꯡꯒꯤ ꯂꯥꯜ ꯊꯃꯣꯏꯒꯤ ꯂꯥꯜ ꯈꯜꯂꯁꯤ ꯋꯥꯈꯜ ꯊꯃꯣꯏ ꯇꯤꯡꯅ ꯂꯦꯞꯂꯁꯤ ꯄꯨꯟꯅ ꯑꯆꯨꯝꯕꯒꯤꯗꯃꯛ ꯂꯦꯞꯂꯁꯤ ꯄꯨꯟꯅ ꯐꯨꯔꯨꯞꯁꯤꯒꯤꯗꯃꯛ ꯈꯜꯂꯁꯤ ꯃꯤꯔꯦꯞ ꯏꯃꯥꯒꯤꯗꯃꯛ ꯏꯃꯥꯒꯤ ꯃꯤꯅꯥꯏ ꯌꯣꯠꯂꯤꯡ ꯊꯥꯗꯠꯄ ꯉꯝꯗꯧꯕ ꯏꯃꯥꯒꯤꯗꯃꯛ ꯂꯥꯎꯔꯨꯕ ꯉꯝꯗꯧꯕ ꯏꯃꯥꯒꯤ ꯁꯝꯂꯥꯡ ꯐꯥꯔꯤꯕꯁꯦ ꯈꯣꯡꯕꯠꯄꯤꯗꯧꯕ ꯏꯃꯥꯒꯤ ꯃꯤꯠꯀꯤ ꯄꯤꯔꯥꯡꯁꯦ ꯇꯩꯊꯣꯛꯀꯗꯧꯕ ꯂꯥꯎ ꯀꯅꯥꯅꯣ ꯉꯝꯗꯧꯕ ꯀꯅꯥꯅꯣ ꯌꯦꯡꯂꯁꯤ ꯉꯝꯗꯧꯕ ꯀꯅꯥꯅꯣ ꯈꯜꯂꯁꯤ ꯏꯁꯥꯒꯤ ꯍꯛ ꯇꯥꯜꯂꯁꯤ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯏꯃꯥꯗ ꯀꯠꯆꯕ ꯁꯩꯔꯦꯡ ꯑꯃꯠꯇꯗꯤ ꯏꯔꯒꯦ ꯏꯃꯥ ꯅꯪꯒꯤ ꯃꯔꯝꯗ ꯅꯪꯒꯤ ꯅꯐꯝꯗ ꯅꯪꯉꯣꯟꯗ ꯏꯔꯤꯕꯁꯨ ꯅꯪꯒꯤ ꯋꯥꯔꯤꯅꯤ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕꯅꯤ ꯅꯪꯒꯤ ꯑꯋꯥꯕꯅꯤ ꯅꯪꯒꯤ ꯄꯨꯝꯅꯃꯛꯅꯤ ꯅꯪꯅꯤ ꯅꯪꯇꯅꯤ ꯁꯩꯊꯥꯖꯅꯤꯡꯂꯤꯕ ꯁꯩꯔꯥꯡꯖꯅꯤꯡꯂꯤꯕ ꯏꯃꯥ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯇꯥꯏꯕꯪꯗ ꯂꯥꯛꯍꯟꯕꯤꯕꯅꯤ ꯌꯣꯛꯄꯤꯔꯛꯄꯅꯤ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤ ꯅꯥꯎꯌꯣꯛ ꯅꯥꯎꯀꯣꯜ ꯀꯥꯎꯖꯗꯦ ꯑꯌꯨꯛꯀꯤ ꯀꯣꯔꯧ ꯆꯤꯡꯈꯩ ꯍꯨꯜꯂꯛꯄꯒꯤ ꯁꯨꯝꯍꯠꯂ ꯃꯦꯡꯂ ꯃꯉꯥꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯒꯤ ꯉꯉꯥꯅꯔꯛꯄ ꯁꯅꯥ ꯃꯆꯨꯒꯤ ꯃꯁꯦꯛ ꯃꯉꯥꯜ ꯅꯪꯒꯤ ꯈꯨꯗꯣꯜ ꯉꯥꯛ ꯅꯠꯇꯔꯥ ꯀꯥꯂꯦꯟꯒꯤ ꯑꯌꯨꯛꯀꯤ ꯏꯪꯂꯕ ꯅꯨꯡꯁꯤꯠ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯂꯤꯔꯤ ꯁꯤꯠꯄ ꯅꯥꯃꯤꯕ ꯑꯁꯪꯕ ꯐꯧꯅꯥꯅ ꯍꯔꯥꯎꯖꯕ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯤꯕ ꯂꯣꯌꯥꯂꯝꯒꯤ ꯃꯥꯂꯪꯁꯨ ꯁꯥꯔꯕ ꯑꯣꯝꯆꯥꯛꯅꯔꯕ ꯑꯣꯂꯥꯡ ꯊꯥꯒꯤ ꯃꯩꯁꯥꯁꯨ ꯐꯨꯏꯅ ꯍꯧꯔꯛꯄ ꯀꯜꯂꯕ ꯏꯉꯥꯒꯤ ꯅꯣꯡꯖꯨꯁꯨ ꯈꯥꯡꯕꯗ ꯋꯥꯔꯕ ꯅꯤꯡꯊꯝ ꯎꯂꯦꯟ ꯄꯨꯝꯅꯃꯛ ꯏꯃꯥ ꯅꯪꯒꯤ ꯈꯨꯠꯁꯦꯝ ꯅꯠꯇꯕ꯭ꯔꯥ ꯔꯤꯇꯨ ꯇꯔꯨꯛꯅ ꯊꯧꯒꯟꯕꯤ ꯆꯤꯡꯂꯣꯟ ꯃꯥꯄꯟꯅ ꯀꯣꯏꯔꯤꯕꯤ ꯆꯤꯡꯕꯨꯔꯣꯏ ꯇꯝꯕꯨꯔꯣꯏ ꯌꯣꯛꯂꯤꯕꯤ ꯏꯃꯥ ꯅꯪꯒꯤ ꯅꯒꯨꯟꯗꯤ ꯁꯩꯊꯥꯕꯗꯅ ꯋꯥꯠꯂꯅꯤ ꯊꯥꯕꯩ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯏꯃꯥꯒꯤ ꯅꯆꯥ ꯑꯣꯏꯖꯕ ꯅꯊꯥꯅꯨꯡꯗ ꯁꯥꯟꯅꯖꯕ ꯅꯉꯣꯟꯗ ꯅꯥꯎꯊꯤ ꯁꯥꯖꯕ ꯄꯤꯅꯕꯤꯌꯨ ꯏꯃꯥꯑꯣ ꯂꯣꯏꯖꯔꯦ lalak sida mikhal hairiba wakhalol asida sereng sedinabagi thoram asida oja gangarani kongbai lapamgi yamna adugumba manung khutpa sereng ama tabigre ojagi sereng asida aikoina khaludaba sereng asida aikoina khaludaba lal marak asida lal amasu yauri habidudi ojana phongdo piribase aikoina sumnagi soknariba kanglupki lal asi khakte bu aikoina lal oina uruba adubu ojagi miyengda masi kakta nate lal je mikhal jisu lal amani aduna lal amagi mathangda lal amasu nanjannaraga asu soknarak pa asidi sidira ojagi wakhalonda yamna phajaba wakhalol musu phongdok pirami mathang asidi akoigi lalak sida mikhal hariba wakhalol asida bakata na sereng tabirasi akoigi oja anesuri sorai samdagi ꯑꯍꯥꯟꯕ ꯃꯛꯇꯗ
Mami TV bu miyeng tabiriba khwai punamakpo anisagi swai shamna iko ngona khurumjari loina na ngasigi thauram asida punminariba ojasingbusu aina iko ngona khurumjari pathokjari aigi sayeng kadaidano thagadaba nambo sibo thawai panba chekla singi saidang pham asangba phijol tana laiteng lamba chingmai khusingi angang namai jauna hongkre phijol ngamnamak hongkre phijol ngamnamak sing tamgi apunba lairang hugaina laisat lambana saikol se ngasidi ngamnamak put onkhre kaubru marjing thangjing kondu lairembi maming tangai hore laifam len maming tangai hore laifam len lanfam na thalle iramdam lairabagi komnungdagi nanthok jaba ngamdrabasu napari nongsha kayana langam phiran paiduna soknaruba lanfamda bikham nakre lanjadraba thawai kaya amagi mamagi mallaba charai phigauda amuk hanna happy rakhidraba thawai singduna yengling asidi pirang lupladuna wahang kuba pirang duna hangli wahang kaya pirang isel lakta yawon naduna lakli ganatantra chatpa leibak ni haiduna lalaksida mikhal mama kaya giteng thakol sibu ngamladra kokhanba mikhal sina punsinno apunbana pangalni taragi saisuna lengthon tha lamjingduna lira une makhogi khongul kapli badai kanglasa nahaksu ichaugumna hingalakti balup singbu ururaga kanngam laroidra khan sonthari badai napukning mamang thakta soirakkiba poramna ngasidi nambo pharakle nambo duna tharakpada akanba turelgi ichelna asonba lairai thirakpada taredo ima nangina tampakta aigi ahanba sayeng matangsta loijari duga ani shuba sayengda naushum awang nongkok jidaida ingna chikna ngalambi he ima manipu ngasidi isagi iramdamda lanjenduna isagi yumda saidanglera amukshu maman piduna mongpham leiba taribra hingna mapum siraba mida sinaki aikhoigi hak thajaba pumba thamduna thajabaduna mahai yalaklabada mana pangsinnabana nithau oi mamit tangsinnabana wayenduna puthakre imadi ngakcham yongna kayada luraba ngasigi mirolsi chonthakrabadi mikup matang satkragani amamba lambida loire haibadi haihaide loibadi loire yundang bana kainarak lau mapu yonga tan famlambadagi hiblak aduga hairakle nacha sumliba nauksumdo isa sumlage lokthoklo nacha sumliba nauksumdo isa sumlage lokthoklo mama singi thamoida pasonna thiliba kayada nungsikraba wahai singno aigi ahum suba sayeng khunai gidama macoi takraba igi ichel lakta machu kayagi phijolna leiten labasu kaudri ngasisu i marigi nungshigi lipunbudi akomba nungsi ichel lakta kumja kaya chen tharurabasu ngasidi harabagi ichelna
थमोय खुदिंगी लैराइदा यैररे खंहौदना दंग लाउना यैररे थमोयदा दंग लाउना नियमदबगी हिदेंदा पेंदबगी इथक हौदना लांतक नरब वखलगी लंजादा लेंगदुना लई परे खुतुम सुदुना खंगलखिब इचेलदुना पुनसिनबगी फिजोल होंगलदुना यौरक्ले ngasidi kanglei sumangsida yaurakle ngasidi kanglei sumangsida pari puri gi liklambu punsin tasinduna thoklarei daba wakhalgi langlada thamlam singasi lengladuna hayingi khunai amagi damak tholaduna yumpham tholaduna yumpham amuka hanna iko onjai जा सोराइसम अनेश्वरी दगी मसाना इजबा ngasi lalak sida mikal hairiba tharom masiga mai lenana sairing saidinabagi saruk amoina oza aneश्वरी gi masana ijaba sairing tabigre miyamna oza gi sairing sidagi khange akoi lingjen manau langi matamda akoi lingjen manabagumna mikal gi matamda so akoi lingjen manau haibiduni hauji akoi mikal matamdana amusu afabani afaba masen thoroktuna ekoi mase yekhainarigeda soidarmaki mina khudong chaba lokigani haiba manung hutpa oza aneश्वरी gi wakalon khara thambirami mathangda nipi mayamgi aibi singi akhoi sairing tabi khrabi tongda mathangda nupa matang lokhachage oza kaisam kubedagi ozana lalaksida mikal hariba wakalon asida birakwa sairing adu karamba sairing oina pathok pigedawri bage haidu miyamna mu tabirasi ahan mamaktada lalakchida mikhal haiba wakhalol asida mapung oina thamjaraga mami tibina sinbiriba sairing saidinabagi thauram asida saruk yabiriba oza sing ikai khomnabu usari loinana yengbiriba khwai puno pusu noluksaba uchari aina pathokchagadoriba aigi sairing sigi maming imagi wa lanthokchari aigi sairing imagi wa ha pari ha imom ha pari ha imom kari matau langwono kari matau kaubage khaujeng yauraba nama aini maisha kaya langlibi chaina kaya khanglibi khaujeng yaurabi nama aini maisha kaya langlibi chaina kaya khanglibi langjaruba maralgi phangjariba chairakta pirakpa chaiphuda chaising kaklaba ahanba chaipu kharadi phaurami chaina matung taba chaipudi pangchillaba sadongna chaiphugi chaina phaudaba madu oire kumja ama phadore korau kharata mangaire ha kar launa awaba khanglakpa maikai salai khanglaktaba maikai salai khanglaktaba mikup ama udabada leiba ngamnadaba mama macha makhura matol sagai natai thasiat nana munbiba una kainaba mausagi khongchat oirabasu akaibadi oiraba nongju nungsa ainga sa kayadagi kanjanaba saidang pham oiduna leijaba nungsiba yum tungidamak khanduna tungchinjaba nachak naral khambi maisha piduna utpung oina thamlaba khambi maisha piduna utpung oina thamlaba hanna yengma ngamdaba thawaigidama khanduna tharak hunna chenkhat kiba mihul chang puna hunma ngamdringai hingani sigani khangdana changjapam lauringai asi achangi lanphamgi lalaksida khambi maisha kibadagi khangjaung nungdagi chongtharaga khambi nungda tarabi lemlaigum pangkhaklabi maisha mainem hanbagi mingda mikhal maisha minem halbagi mingda mikhal singchat khadaba singchat pai mikhal wahangni aigi hangjariba ithanta wahangni aigi hangjariba ithanda punsilladuna pangal macha mayam sagatladuna semgatladuna apunbagi pangal punsilladuna pangal macha mayam sagatladuna semgatladuna apunbagi pangal kallagani khalammi nama aibu adubu iron nungi lemlaigum makoki tunginba
कांगलुप चटपगुम माइकई फांगना अईगी हाइब वाखलना लमजिंग ओइदुना चटनरनी अईगी हाइब वाखलना लमजिंग ओइदुना चटनरनी अपुनबगी पांगलना लेपलंब संगलेन मतमगी साफुदा किंथरकबगुम मचेत मचेत मांगखिबगुम उरंबा अपुनबगी सक्तम ओ मांगदनी खांब ngamdana tung hana yengdana chadubsu yarara tanni sei paigada madi thinkarni khudumbi aduga aidi chathakiba mathong khangdaba khongchat aduga aidi chathakiba mathong khangdaba khongchat ꯅꯣꯛꯄ ꯄꯥꯝꯖꯕ ꯑꯩꯈꯣꯏ ꯃꯤꯇꯩꯁꯤꯡꯁꯦ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯅ ꯊꯜꯂꯕ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡꯕ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯣꯛ ꯋꯥ ꯁꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯀꯩꯁꯥꯝ ꯀꯨꯕꯤꯔ ꯃꯍꯥꯛꯅ ꯂꯤꯂꯥꯗ ꯐꯤꯂꯝꯗ ꯅꯣꯛ ꯋꯥ ꯁꯥꯟꯅꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯄꯤꯔꯤ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯅꯣꯛ ꯋꯥ ꯁꯥꯟꯅꯕ ꯃꯤꯁꯛ ꯑꯁꯤꯒꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅꯨꯡꯗ ꯀꯔꯤꯕꯨ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅꯨꯡꯗꯁꯨ ꯑꯋꯥꯕ ꯀꯌꯥ ꯐꯥꯎꯏ ꯃꯃꯥ ꯑꯃꯒꯤ ꯇꯦꯡꯊꯥ ꯈꯣꯜ ꯑꯗꯨ ꯑꯣꯖꯥ ꯀꯨꯕꯤꯔꯅ ꯃꯍꯥꯛꯀꯤ ꯁꯩꯔꯦꯡ ꯑꯁꯤꯗ ꯐꯖꯅ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯤ ꯃꯊꯪ ꯑꯁꯤꯗꯤ ꯑꯣꯖꯥ आर के संध्यारानी ngasi lalak asida mikal hari wakalor asida sereng ama pathopigani oja sandharani makatana oja sandharani sereng tabirasi an bemaktada ngasi thorum bu mieng tabi ba punumapu raskumai sandharani kongna khurumjari ngasi manipur gi tangdu laita draba nangkhai gi damakta lepanaidana tanthingnari ba amadi masi waroichin karma matamda loigani haibu khangdraba असिगुम्बा तालक असिदा लाकदोइबा अखोगी विधान सभा की इलेक्शन अमा लाक्सनदा असिदा अखोगी ममी टीवीना लालक सिदा मिखल हाइना मियाम की मोट अमदी अईबिसिंगी मोट ओइन फोंदोक चनबगी तंजामा पीबीदुना ngasiगी लालक सिदा मिखल हाइबा थरम मसिमी बसिगी दमक्तसु ममी टीवी बु हना थागचरी लेना ngasi थरम मसिग मै लेना एक सरिन अमता कुदल तमजरी ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯄꯟꯊꯨꯡꯐꯝ ꯈꯪꯗ꯭ꯔꯕ ꯈꯣꯡꯆꯠꯇꯨꯒꯤ ꯂꯥꯎꯏ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯏ ꯂꯥꯎꯏ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯏ ꯊꯃꯣꯏ ꯄꯦꯟꯅ ꯂꯥꯎꯏ ꯏꯃꯥꯒꯤ ꯉꯝꯈꯩ ꯀꯥꯏꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯀꯥꯏꯕ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯇꯥꯕꯤꯅꯕꯗꯤ ꯂꯩꯈꯤꯗꯦ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯀꯌꯥꯗꯣ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯀꯌꯥꯗꯣ ꯆꯣꯡꯊꯣꯛꯂꯛꯏ ꯃꯊꯪ ꯃꯊꯪ ꯃꯃꯥ ꯅꯤꯡꯕ ꯃꯆꯥ ꯁꯪꯒꯨꯅ ꯂꯝꯖꯤꯡꯂꯗꯨꯅ ꯂꯝꯇꯥꯛꯂꯗꯨꯅ ꯃꯆꯤꯟ ꯇꯨꯝꯅꯕ ꯋꯥꯍꯩꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯗꯨꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯏꯃꯥ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯅꯣꯡꯃꯇ ꯀꯥꯡꯗꯦ ꯅꯣꯡꯃꯇ ꯂꯦꯞꯇꯦ ꯉꯁꯤꯅ ꯅꯨꯄꯤ ꯂꯨꯞꯀꯤ ꯈꯣꯡꯆꯠ ꯉꯁꯤꯅ ꯅꯨꯄꯤ ꯂꯨꯞꯀꯤ ꯈꯣꯡꯆꯠ ꯉꯔꯥꯡꯅ ꯅꯨꯄꯥ ꯂꯨꯞꯀꯤ ꯃꯤꯐꯝ ngasina mainam pareng-parenggi ngarangna kokset sanggu-sanggugi nongmata kangdi nongmata lepti nongmata kangdi nongmata lepti thawai yaudrba haksang singgi aroiba pirangi khongsatsu thamoi penna kapki thamoi penna lauki adubu tabinabadi laikide aremba pirangi kholaudo adubu ngasidi shanti pami lauramba imaginamak leplamba taibak ningba thawbusing karigi lotli kadaida chakre nakhogi kholauna kadaida chakre nakhogi kholauna mikhalgi oida wahida yeknabagi aronba sarau langda thokhrabra namak lukhrabra ngamnamak macha kainarbi mama kayana mapa kainaraba macha kayana ngai ngasisu na khoibudi athauba mingthol amagidamak he irei cha khutum set na pairiba masu taret ki phiral se sagaidana paihallakadore angangba asangba masu ki phiral Santi leitrabal lamdam sida chalakanu mikhalgi khongsat lauthok khalladana kokset khwangset
ꯄꯟꯊꯨꯡꯐꯝ ꯈꯪꯗ꯭ꯔꯕ ꯈꯣꯡꯆꯠꯇꯨꯒꯤ ꯄꯟꯊꯨꯡꯐꯝ ꯈꯪꯗ꯭ꯔꯕ ꯈꯣꯡꯆꯠꯇꯨꯒꯤ ꯑꯩꯒꯤ ꯑꯍꯥꯟꯕ ꯁꯩꯔꯦꯡ ꯑꯣꯏꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯑꯩꯒꯤ ꯁꯩꯔꯦꯡ ꯑꯁꯤ ꯑꯩꯅ ꯏꯆꯥꯁꯤꯡ ꯈꯨꯜ ꯉꯥꯛꯏꯕ ꯏꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯁꯩꯊꯥꯗꯨꯅ ꯋꯥꯛꯆꯤꯡ ꯊꯥꯗ ꯏꯖꯈꯤꯕꯅꯤ꯫ ꯃꯁꯤ ꯃꯇꯥꯡ ꯑꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯏꯆꯥꯁꯤꯡꯗ꯫ ꯈꯧꯒꯪꯂꯕꯁꯨ ꯊꯋꯥꯏꯁꯤꯡꯅ ꯆꯤꯛꯂ ꯑꯍꯤꯡꯒꯤ ꯃꯃꯩꯗ ꯂꯦꯞꯂꯥꯏꯗꯅ ꯇꯥꯔꯤꯕ ꯍꯦ ꯋꯥꯛꯆꯤꯡꯒꯤ ꯅꯣꯡ ꯍꯤꯛꯂꯔꯅꯨ ꯉꯁꯤꯗꯤ ꯈꯧꯒꯪꯂꯁꯨ ꯊꯋꯥꯏꯁꯤꯡꯅ ꯈꯧꯒꯪꯂꯁꯨ ꯊꯋꯥꯏꯁꯤꯡꯅ ꯈꯣꯝꯂꯥꯡ ꯃꯅꯝ ꯀꯣꯛꯇ꯭ꯔꯤꯕ ꯍꯩꯅꯥ ꯈꯣꯡꯊꯥꯡ ꯍꯩꯇ꯭ꯔꯤꯕ ꯑꯩꯒꯤ ꯊꯋꯥꯏꯒꯤ ꯃꯅꯤꯗꯤ ꯋꯥꯡꯂ ꯆꯤꯡꯒꯤ ꯆꯤꯡꯗꯣꯜꯗ ꯋꯥꯛꯆꯤꯡꯒꯤ ꯎꯟꯈꯥꯛ ꯃꯊꯛꯇ ꯅꯪꯒꯤ ꯆꯩꯅꯥ ꯈꯥꯡꯂꯤꯅꯦ ꯅꯪꯒꯤ ꯆꯩꯅꯥ ꯈꯥꯡꯂꯤꯅꯦ꯫ ꯃꯣꯜꯂ ꯑꯩꯒꯤ ꯇꯝꯄꯥꯛꯊꯛ ꯑꯣꯟꯅ ꯊꯣꯏꯅ ꯁꯥꯟꯅꯔꯝꯃ ꯁꯥꯃꯨ ꯄꯥꯡꯒꯜ ꯆꯥꯎꯗ꯭ꯔꯤꯕ ꯑꯩꯒꯤ ꯐꯤꯖꯤꯒꯤ ꯃꯅꯤꯗꯤ ꯇꯤꯡꯈꯪ ꯇꯨꯝꯕꯧ ꯃꯊꯛꯇ ꯑꯍꯤꯡ ꯃꯤꯁꯦꯜ ꯈꯥꯡꯂꯤꯅꯦ ꯑꯍꯤꯡ ꯃꯤꯁꯦꯜ ꯈꯥꯡꯂꯤꯅꯦ꯫ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯑꯣꯏꯔꯨꯕꯅ ꯏꯆꯥꯒꯤ ꯃꯥꯡꯁꯨ ꯊꯥꯡꯉꯝꯗ꯭ꯔꯦ ꯇꯦꯜꯂꯕ ꯅꯝꯒꯤ ꯆꯩꯅ ꯏꯆꯥꯒꯤ ꯅꯝꯁꯨ ꯀꯨꯞꯉꯝꯗ꯭ꯔꯦ ꯏꯆꯥꯒꯤ ꯅꯝꯁꯨ ꯀꯨꯞꯉꯝꯗ꯭ꯔꯦ꯫ ꯅꯪꯒꯤ ꯅꯣꯡꯂꯤꯛꯅ ꯌꯩꯕꯗ ꯈꯥꯝꯕꯤ ꯃꯩꯒꯨꯝ ꯑꯣꯝꯆꯥꯛꯂꯦ ꯅꯪꯒꯤ ꯃꯥꯏꯀꯩ ꯊꯠꯅꯤꯡꯂꯦ ꯇꯥꯔꯝꯗꯅ ꯍꯟꯈ꯭ꯔꯣꯒꯕ ꯍꯦ ꯋꯥꯛꯆꯤꯡꯒꯤ ꯅꯣꯡ ꯇꯥꯔꯝꯗꯅ ꯍꯟꯈ꯭ꯔꯣꯒꯕ ꯍꯦ ꯋꯥꯛꯆꯤꯡꯒꯤ ꯅꯣꯡ꯫ ꯂꯥꯂꯛꯁꯤꯗ ꯃꯤꯈꯜ ꯍꯥꯏꯔꯤꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯏꯕ ꯑꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯅꯨꯡꯗ ꯀꯔꯤꯕꯨ ꯐꯥꯎꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯇꯥꯕꯤꯔꯤ꯫ ꯑꯔꯣꯏꯕꯗ ꯑꯩꯒꯤ ꯂꯥꯂꯛ ꯑꯁꯤꯗ ꯃꯤꯈꯜ ꯍꯥꯏꯔꯤꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯖꯕ ꯁꯩꯔꯦꯡ ꯑꯃꯇꯪ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯩꯒꯤ ꯃꯤꯡ ꯃꯣꯏꯔꯥꯡꯊꯦꯝ ꯅꯦꯇ꯭ꯔꯖꯤꯠ ꯃꯤꯇꯩ꯫ ꯑꯩꯒꯤ ꯁꯩꯔꯦꯡ ꯍꯥꯏꯒꯠ ꯂꯥꯡ ꯂꯥꯛꯂꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯃꯤꯌꯥꯝꯒꯤ ꯃꯤꯈꯜ ꯅꯝꯊꯥꯛꯀꯤ ꯂꯥꯡ ꯃꯩꯊꯛꯇ ꯉꯧꯔꯤ ꯃꯤꯌꯥꯝꯕꯨꯗꯤ ꯂꯨꯆꯤꯡꯕꯗꯤ ꯑꯣꯏꯅꯤꯡꯂꯤ ꯃꯌꯥ ꯌꯥꯎꯗꯕ ꯀꯨꯝꯍꯩꯅꯤ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯔꯕ ꯀꯨꯝꯍꯩ ꯅꯤꯁꯥ ꯐꯪꯅꯅꯕ ꯁꯦꯜ ꯐꯪꯅꯅꯕ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯅꯕ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯍꯧꯅꯅꯕ ꯌꯣꯟꯊꯣꯛꯅꯔꯤ ꯍꯛ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯂꯩꯅꯔꯤ ꯍꯨꯟꯅꯔꯤ ꯄꯨꯟꯁꯤꯒꯤ ꯃꯃꯜ ꯀꯦꯒꯦ ꯌꯨꯝꯕꯤꯁꯤꯡ ꯃꯈꯦꯜ ꯂꯥꯡꯗꯨꯅ ꯑꯩꯒꯤ ꯏꯃꯥꯗꯤ ꯄꯤꯔꯥꯡꯅ ꯊꯨꯝꯍꯠꯂꯤ ꯌꯣꯜꯍꯤꯡ ꯐꯂꯥꯡ ꯆꯜꯂꯕꯤꯒꯨꯝ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥ ꯂꯩꯇ꯭ꯔꯕꯤꯒꯨꯝ ꯃꯩꯅꯨꯡꯗ ꯆꯣꯡꯂꯤ ꯀꯟꯕꯤꯅꯕ ꯂꯩꯇꯅ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯃꯆꯥꯕꯨ ꯀꯧꯔꯤ ꯅꯣꯛꯂꯤ ꯃꯈꯣꯏꯗꯤ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯃꯆꯥꯁꯤꯡꯒꯤ ꯂꯤꯡꯖꯦꯜ ꯆꯥꯡꯌꯦꯡ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯠ ꯑꯁꯤꯇꯕꯨ ꯉꯥꯏꯔꯛꯄꯅꯤ ꯏꯃꯥꯒꯤ ꯑꯋꯥꯕ ꯎꯗꯕ ꯃꯈꯩ ꯆꯍꯤ 5ꯒꯤ ꯃꯪꯂꯥꯟꯗ ꯇꯥꯎꯗꯨꯅ ꯃꯤꯈꯜ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯁꯦꯜ ꯆꯨꯡꯁꯟꯅꯈꯤ ꯀꯔꯝꯅ ꯏꯃꯥꯕꯨ ꯀꯟꯒꯅꯤ ꯀꯔꯝꯅ ꯃꯤꯇꯣꯞ ꯇꯥꯟꯊꯣꯛꯀꯅꯤ ꯂꯧ ꯃꯄꯨ ꯌꯣꯡꯅ ꯇꯥꯟꯈꯤ ꯁꯝꯕꯟꯅ ꯍꯋꯥꯏ ꯃꯇꯣꯟ ꯊꯠꯂꯈꯤ ꯏꯌꯨꯝ ꯈꯥꯝꯕꯤ ꯃꯩꯍꯧꯈꯤ ꯃꯤꯀꯞ ꯃꯤꯔꯥꯎ ꯀꯣꯜꯇꯅ ꯅꯤꯜꯂꯈꯤ ꯃꯤꯈꯜ ꯀꯨꯝꯍꯩꯅ ꯂꯥꯛꯄꯗ ꯅꯨꯡꯁꯤꯅꯔꯝꯕꯁꯤꯡ ꯌꯦꯡꯊꯤꯅꯔꯛꯏ ꯆꯥꯃꯤꯟꯅꯔꯝꯕꯁꯤꯡ ꯊꯥꯡ ꯁꯠꯅꯔꯛꯏ ꯏꯁꯩ ꯁꯛꯃꯤꯟꯅꯔꯝꯕꯁꯤꯡ ꯆꯞ ꯂꯦꯞꯈꯤ ꯏꯔꯩꯕꯥꯛꯀꯤ ꯍꯥꯏꯕ ꯀꯥꯎꯊꯣꯔꯛꯏ ꯍꯨꯟꯅꯕ ꯆꯩꯅꯕꯇꯅ ꯃꯔꯨ ꯑꯣꯏꯔꯛꯏ ꯑꯄꯨꯟꯕ ꯂꯤꯡꯖꯦꯜꯅ ꯃꯆꯦꯠ ꯇꯥꯔꯛꯏ ꯃꯤꯇꯣꯞꯀꯤ ꯂꯣꯡꯑꯣꯞꯅ ꯑꯃꯨꯛ ꯎꯞꯈꯤ ꯑꯗꯨꯕꯨ ꯀꯗꯥꯏ ꯅꯨꯃꯤꯠꯁꯤꯅ ꯍꯧꯈ꯭ꯔꯒ ꯀꯥꯎꯈ꯭ꯔꯅꯤ ꯑꯃꯨꯛ ꯏꯃꯥꯒꯤ ꯋꯥꯈꯜꯁꯨ ꯀꯞꯐꯧꯈꯤꯅꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯃꯊꯪꯒꯤ ꯃꯤꯈꯜ ꯂꯥꯛꯄꯗꯨ ꯉꯥꯏꯔꯗꯨꯅ ꯑꯣꯏꯍꯧꯈꯤꯅꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯃꯆꯥ ꯑꯣꯏꯅ ꯃꯤꯇꯣꯞꯅ ꯎꯁꯤꯠꯄꯤꯗ꯭ꯔꯕ ꯍꯪꯂꯥꯏꯒꯨꯝ ꯂꯝꯖꯥ ꯁꯔꯥ ꯑꯣꯏꯔꯗꯨꯅ ꯆꯠꯈꯤꯅꯤ ꯃꯈꯣꯏꯗꯤ ꯍꯥꯃꯨ ꯍꯥꯃꯨ ꯂꯦꯞꯇꯅ ꯇꯣꯡꯖꯕ ꯊꯤꯔꯗꯨꯅ ꯉꯥꯏꯍꯧꯈꯤꯅꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯈꯨꯠꯇ ꯃꯩꯅꯝ ꯄꯥꯏꯔꯗꯨꯅ ꯐꯝꯍꯧꯈꯤꯅꯤ ꯆꯍꯤ ꯀꯌꯥ ꯂꯦꯞꯇꯅ ꯊꯣꯡꯒꯥꯜ ꯈꯨꯗꯤꯡ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯍꯧꯈꯤꯅꯤ ꯄꯣꯊꯥꯕ ꯂꯩꯇꯅ ꯃꯩꯅꯝ ꯄꯥꯏꯔꯗꯨꯅ ꯄꯔꯦꯡ ꯄꯔꯦꯡ ꯀꯞꯐꯧꯈꯤꯅꯤ ꯃꯆꯥꯕꯨ ꯀꯧꯔꯗꯨꯅ ꯍꯜꯂꯛꯈꯤꯗ꯭ꯔꯕ ꯃꯄꯨꯔꯣꯏꯕꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯎꯐꯨꯜꯂꯛꯇ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯗꯨꯅ ꯃꯝꯁꯤꯜꯂꯛꯂꯕ ꯂꯝꯕꯤꯒꯤ ꯄꯔꯤꯡ ꯑꯗꯨꯗ ꯏꯌꯨꯝ ꯃꯩꯖꯥꯎ ꯍꯧꯔꯤꯉꯩꯗ ꯏꯌꯨꯝ ꯀꯟꯕꯕꯨ ꯂꯥꯏꯊꯣꯛꯂꯒ ꯅꯤꯡꯊꯧ ꯁꯦꯝꯃꯨ ꯍꯥꯏꯕꯁꯤꯕꯨ ꯍꯩꯒꯠꯂꯥꯡ ꯊꯥꯛꯄ ꯅꯠꯇ꯭ꯔꯤꯕ꯭ꯔꯥ ꯆꯠꯈ꯭ꯔꯣ ꯅꯍꯥꯛ ꯂꯥꯛꯂꯒꯅꯨ ꯑꯃꯨꯛ ꯏꯐꯨꯔꯨꯞ ꯃꯁꯦꯜ ꯌꯦꯡꯊꯤꯅꯍꯟꯕ ꯑꯃꯒ ꯃꯆꯣꯏꯅꯍꯟꯕ ꯅꯤꯡꯊꯧ ꯁꯦꯝꯕꯒꯤ ꯀꯨꯝꯍꯩ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯃꯃꯤ ꯇꯤꯚꯤꯅ ꯁꯤꯟꯕꯤꯗꯨꯅ ꯄꯥꯡꯊꯣꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯂꯛꯁꯤꯗ ꯚꯣꯠ ꯍꯥꯏꯕ ꯊꯤꯝꯗ ꯄꯥꯡꯊꯣꯛꯄꯤꯔꯤꯕ ꯁꯩꯔꯦꯡ ꯁꯩꯗꯅꯕꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯩꯈꯣꯏ
ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯏꯕ ꯑꯏꯕꯤ 12 ꯑꯩ ꯏꯁꯥ ꯊꯥꯖꯔꯒ ꯑꯩꯈꯣꯏ ꯁꯩꯔꯦꯡ ꯊꯤꯕꯤꯈ꯭ꯔꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯅꯦꯇ꯭ꯔꯖꯤꯠꯅ ꯊꯤꯕꯤꯈꯤꯕ ꯃꯍꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯒꯠꯂꯥꯡ ꯍꯥꯏꯕ ꯃꯍꯥꯛꯀꯤ ꯁꯩꯔꯦꯡꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯊꯣꯛꯏꯕ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯩꯈꯣꯏ ꯌꯥꯝꯅ ꯈꯪꯍꯧꯗꯅ ꯊꯣꯛꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝꯁꯤ ꯌꯥꯝ ꯐꯖꯅ ꯑꯏꯕꯅ ꯃꯍꯥꯛꯀꯤ ꯁꯩꯔꯦꯡꯁꯤꯗ ꯁꯩꯊꯥꯏ ꯂꯣꯏꯅꯅ ꯁꯤꯝꯕꯣꯜ ꯑꯗꯒꯤ ꯄꯥꯎꯔꯧ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯔꯀꯥꯟꯁꯤꯗꯩꯁꯤꯗ ꯑꯏꯕꯅ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯂꯝꯗꯝꯁꯤꯒꯤ ꯁꯛꯇꯝꯁꯤ ꯌꯥꯝꯅ ꯐꯖꯅ ꯁꯩꯊꯥꯕꯤꯈꯤ ꯑꯗꯨꯅ ꯁꯩꯔꯦꯡꯁꯤ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯁꯩꯔꯦꯡ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯤꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯑꯏꯕ ꯑꯏꯕꯤ ꯄꯨꯝꯅꯃꯛꯀꯤ ꯁꯩꯔꯦꯡ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯂꯝꯗꯝꯁꯤꯒꯤ ꯁꯛꯇꯝꯁꯤꯗ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯆꯃꯝꯅꯕ ꯃꯥꯡꯗꯁꯨ ꯂꯥꯡ ꯇꯨꯡꯗꯁꯨ ꯇꯦꯟ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯚꯣꯠꯁꯦ ꯊꯥꯗꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯥꯗꯔꯣꯏꯗ꯭ꯔꯥ ꯂꯥꯜꯂꯛꯁꯤꯗ ꯃꯈꯣꯏꯅ ꯂꯦꯞꯁꯤꯜꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯚꯣꯠꯁꯦ ꯍꯥꯏꯕꯒꯤ ꯆꯃꯝꯅꯕ ꯃꯗꯨꯒꯤ ꯄꯨꯛꯅꯤꯡꯗ ꯂꯥꯡꯇꯛꯅꯕ ꯃꯌꯥꯝ ꯑꯃ ꯐꯣꯡꯗꯣꯛꯄ ꯑꯗꯨꯒꯨꯝꯕ ꯀꯕꯤꯇꯥ ꯉꯥꯛꯇꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯂꯥꯟ ꯁꯤꯗꯩꯁꯤꯗ ꯑꯏꯕꯁꯤꯡꯁꯤꯒꯤ ꯑꯏꯕꯤꯁꯤꯡꯁꯤꯒꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯒꯤ ꯀꯩꯅꯣꯃ ꯑꯩꯈꯣꯏ ꯑꯋꯥꯕꯒꯤ ꯏꯊꯛ ꯏꯄꯣꯝ ꯑꯃ ꯑꯗꯨꯝ ꯍꯧꯗꯅ ꯂꯩ ꯃꯔꯝꯗꯤ ꯑꯏꯕꯁꯤꯡꯅ ꯌꯧꯗꯕ ꯃꯐꯝ ꯑꯃꯐꯥꯎ ꯂꯩꯇꯦ ꯃꯥꯗꯤ ꯂꯥꯟꯕꯨꯡꯗꯁꯨ ꯂꯦꯞꯀꯅꯤ ꯑꯦꯅꯤ ꯃꯐꯝ ꯑꯃꯗ ꯃꯥꯒꯤ ꯋꯥꯈꯜꯁꯤꯅ ꯃꯥꯒꯤ ꯆꯤꯡꯌꯥ ꯇꯝꯌꯥꯗꯁꯨ ꯑꯗꯨꯝ ꯃꯥꯁꯤ ꯀꯣꯏꯆꯠ ꯆꯠꯇꯅ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯀꯔꯤ ꯍꯥꯏꯅꯤ ꯑꯏꯕꯁꯤꯡꯅ ꯄꯥꯝꯖꯕ ꯃꯈꯣꯏꯒꯤ ꯐꯤꯔꯦꯞꯇꯤ ꯁꯥꯟꯇꯤ ꯍꯥꯏꯕꯁꯤ ꯈꯛꯇꯅꯤ ꯃꯈꯣꯏꯅ ꯏꯈꯧ ꯂꯥꯡꯖꯕ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯆꯨꯝꯕ ꯍꯥꯏꯕ ꯄꯣꯠꯁꯛꯁꯤꯅꯤ ꯑꯏꯕꯁꯤꯡꯅ ꯊꯤꯔꯤꯕ ꯑꯗꯨꯅ ꯂꯝꯗꯝꯁꯤꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯍꯧꯈ꯭ꯔꯕꯕꯨ ꯑꯣꯏꯔꯣ ꯍꯧꯖꯤꯛꯄꯨ ꯑꯣꯏꯔꯣ ꯂꯣꯏꯅꯃꯛꯁꯦ ꯑꯩꯈꯣꯏ ꯑꯆꯨꯝꯕ ꯍꯥꯏꯕ ꯄꯣꯠꯁꯛꯁꯦ ꯊꯤꯅꯕꯒꯤ ꯖꯔꯅꯤ ꯑꯃꯗꯅꯤ ꯑꯩꯈꯣꯏꯒꯤ ꯑꯏꯕꯤꯁꯤꯡꯁꯤꯅ ꯆꯪꯁꯤꯜꯂꯤꯕ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝꯁꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯒꯨꯟ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯆꯔꯥꯡꯅꯗꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯃꯗ ꯄꯨꯔꯛꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯐꯣꯡꯗꯣꯛꯄꯤꯈꯤꯕ ꯑꯏꯕꯤꯁꯤꯡꯕꯨꯁꯨ ꯑꯩꯅ ꯑꯩꯒꯤ ꯀꯩꯅꯣꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯩꯔꯦꯡ ꯀꯌꯥ ꯏꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛ ꯊꯝꯖꯒꯦ